ꯃꯌꯥꯝꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯍꯥꯃꯣꯝ ꯄ꯭ꯔꯃꯣꯗ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯃꯁꯨꯡ ꯁꯤꯗꯩꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯌꯥꯎꯕꯤꯔꯤꯕ ꯑꯃꯁꯨꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯉꯁꯤ ꯃꯔꯨꯑꯣꯏꯅ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝ ꯑꯁꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯅꯥꯗꯥꯗ ꯂꯩꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯀꯔꯤ ꯈꯜꯂꯤ ꯍꯟꯗꯛ ꯆꯠꯊꯔꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯤꯗ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯗꯧꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯗ ꯒꯦꯁ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯖꯔꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯂꯩꯁꯦꯝꯕ ꯅꯥꯎꯔꯦꯝ ꯑꯗꯨꯒ ꯃꯤꯡ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯅꯤꯜꯀꯨꯃꯥꯔ ꯑꯏꯕ ꯑꯃ ꯑꯣꯏꯅ ꯑꯃꯁꯨꯡ ꯀꯅꯥꯗꯥꯒꯤ ꯑꯩꯈꯣꯏ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅ ꯑꯣꯖꯥ ꯅꯤꯜꯀꯨꯃꯥꯔ ꯀꯩꯅꯣ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯃꯊꯪꯗ ꯂꯩ ꯑꯩꯈꯣꯏꯒꯤ ꯅꯕꯀꯤꯁꯔꯁꯨ ꯇꯣꯔꯣꯟꯇꯣꯗꯒꯤꯅꯤ ꯑꯗꯨꯒ ꯃꯣꯟꯇ꯭ꯔꯤꯌꯜꯗꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯅꯟꯇ ꯀꯨꯃꯥꯔ ꯁꯤꯡ ꯅꯤꯁꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯔꯨꯁꯤꯌꯥꯆꯥꯟ ꯍꯩꯈꯣꯝ ꯃꯥꯁꯨ ꯃꯣꯟꯇ꯭ꯔꯤꯌꯜꯗꯒꯤ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛꯀꯁꯨ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯃꯁꯨꯡ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯍꯧꯖꯤꯛꯀꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯃꯌꯥꯝ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯈꯖꯤꯛꯇꯪ ꯈꯟꯅ ꯅꯩꯅꯕ ꯑꯩꯈꯣꯏ ꯂꯥꯞꯅ ꯂꯩꯔꯒꯁꯨ ꯑꯩ ꯏꯀꯣ ꯑꯃ ꯂꯥꯛꯏꯀꯣ ꯑꯩ ꯑꯃꯨꯛꯇꯪ ꯂꯣꯏꯅ ꯃ꯭ꯌꯨꯠ ꯇꯧꯖꯒꯦ ꯔꯨꯁꯤꯌꯥꯆꯥꯟꯗꯒꯤꯁꯤ ꯏꯀꯣ ꯈꯔ ꯂꯥꯛꯄꯅꯤ ꯑꯣꯀꯦ ꯑꯗꯨꯒ ꯑꯇꯩꯗꯤ ꯊꯣꯏꯗꯣꯛꯄ ꯏꯀꯣ ꯂꯩꯇ ꯃꯥꯟꯅꯦꯅ ꯈꯜꯂꯤ ꯑꯇꯩ ꯂꯩꯇꯦ ꯑꯣꯀꯦ ꯁꯣ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯑꯁꯥꯝꯗꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯀꯅꯥꯗꯥꯗ ꯂꯩꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯄꯨꯟꯅ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯏꯕ ꯍꯟꯗꯛꯇ ꯆꯠꯊꯔꯤꯕ ꯏꯔꯥꯡꯁꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯕꯗꯤ ꯃꯌꯥꯝ ꯑꯃ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯈꯔꯗꯤ ꯍꯣꯠꯅꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯊꯕꯛ ꯈꯔ ꯆꯠꯊꯔꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏ ꯈꯔ ꯈꯟꯅ ꯅꯩꯅꯖꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯤꯇꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯆꯥꯝꯃ ꯆꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯃꯨꯛ ꯐꯦꯃꯤꯂꯤꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗꯩꯗ ꯂꯥꯛꯄ ꯅꯠꯇꯦ ꯃꯐꯝ ꯍꯧꯖꯤꯛ ꯆꯨꯔꯥꯆꯥꯟꯄꯨꯔ ꯃꯌꯥꯗꯒꯤ ꯂꯥꯛꯄ ꯑꯗꯨꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗꯒꯤ ꯂꯥꯛꯄ ꯈꯔꯁꯨ ꯌꯥꯎꯔꯤ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔꯁꯨ ꯂꯩ ꯏꯁꯥꯃꯛꯁꯤꯒ ꯂꯩꯔꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯑꯥꯗ ꯂꯩꯕ ꯑꯗꯨꯒꯤ ꯂꯥꯟꯆꯦꯟꯅꯕꯗ ꯌꯥꯎꯕ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥꯁꯨ ꯊꯣꯛꯏ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏ ꯈꯖꯤꯛꯇꯪ ꯃꯌꯥꯝꯗꯒꯤ ꯇꯥꯕꯤꯁꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯦꯛ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯀꯅꯥꯗꯥ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏ ꯉꯝꯖꯕ ꯈꯔ ꯀꯅꯥꯗꯥꯗ ꯂꯩꯕ ꯃꯌꯥꯝꯁꯤ ꯄꯨꯜꯂꯒ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯥꯡ ꯈꯔ ꯆꯠꯊꯔꯤ ꯇꯣ ꯑꯍꯥꯟꯕꯗ ꯑꯩ ꯑꯣꯖꯥ ꯅꯤꯜꯀꯨꯃꯥꯔꯗ ꯂꯥꯛꯀꯦ ꯑꯣꯖꯥ ꯅꯤꯜꯀꯨꯃꯥꯔ ꯑꯏꯕ ꯑꯃ ꯑꯣꯏꯅ ꯑꯏꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯅꯗꯤ ꯁꯨꯝ ꯂꯩꯁꯦꯝꯕ ꯅꯥꯎꯔꯦꯝ ꯍꯥꯏꯅ ꯄꯦꯟ ꯅꯦꯝ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯋꯤ ꯑꯗꯨꯒ ꯇꯁꯦꯡꯕ ꯃꯤꯡ ꯑꯣꯏꯅꯗꯤ ꯑꯩꯅ ꯁꯨꯝ ꯈꯪꯖꯕꯗ ꯅꯤꯜꯀꯨꯃꯥꯔ ꯅꯥꯎꯔꯦꯝ ꯍꯥꯏꯅ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯋꯤ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯁꯦꯞ ꯀꯔꯤꯒꯨꯝꯕ ꯍꯥꯏꯅꯤꯡꯕ ꯂꯩꯔꯦ ꯑꯗꯨ ꯈꯖꯤꯛꯇꯪ ꯍꯥꯏꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯃꯄꯥꯟꯗ ꯂꯩꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯇ꯭ꯔꯒꯁꯨ ꯑꯗꯩ ꯃꯅꯤꯄꯨꯔꯗ ꯍꯧꯔꯛꯄ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕ ꯏꯍꯧꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯁꯨ ꯀꯔꯤꯒꯤ ꯁꯔꯨꯛ ꯍꯛꯊꯦꯡꯅꯅ ꯁꯔꯨꯛ ꯌꯥꯕ ꯅꯠꯇ꯭ꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯈꯖꯤꯛꯇꯪ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯍꯥꯏꯅ ꯈꯟꯕꯁꯦ ꯑꯁꯤꯒꯤ ꯃꯇꯥꯡꯁꯦ ꯁꯤ ꯀꯔꯤꯗꯒꯤ ꯂꯥꯛꯄꯅꯣ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯍꯥꯏꯅ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯑꯁꯤꯒꯤ ꯃꯇꯥꯡꯁꯦ ꯈꯖꯤꯛꯇꯪ ꯊꯝꯕꯤꯔꯝꯃꯨ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯀꯦꯅꯥꯗꯥ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞꯁꯤꯡꯒ ꯂꯣꯏꯅꯅ ꯑꯣꯏꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯀꯦꯅꯥꯗꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯔꯤ ꯀꯔꯤ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯔꯇꯪ ꯇꯥꯝꯅ ꯂꯩꯍꯧꯔꯕ ꯏꯔꯝꯗꯝꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯄꯥꯎꯗꯝꯕ ꯑꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯃ ꯁꯥꯟꯅꯁꯤ ꯍꯥꯏꯅ ꯄꯨꯈꯠꯄꯤꯔꯛꯄꯁꯤ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯁꯤꯗ ꯀꯦꯅꯥꯗꯥꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯂꯥꯛꯇꯨꯅ ꯑꯣꯟꯂꯥꯏꯟꯗ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯋꯥꯐꯝ ꯑꯃ ꯈꯔ ꯐꯣꯡꯗꯣꯛꯅꯕ ꯇꯧꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯆꯧꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯑꯃꯅꯤ ꯃꯅꯤꯄꯨꯔꯗ ꯑꯃꯗꯤ ꯑꯇꯩ ꯂꯝꯗꯝ ꯇꯥꯝꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯈꯟꯖꯔꯤ ꯀꯔꯤ ꯇꯧꯖꯔꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯐꯪꯕꯁꯦ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯕꯨ ꯇꯁꯦꯡꯅ ꯊꯥꯒꯠꯆꯔꯤ ꯀꯦꯅꯥꯗꯥ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯂꯩꯕꯥꯛꯅꯤ ꯑꯩ ꯈꯖꯤꯛꯇꯪ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯃ ꯄꯤꯖꯒꯦ ꯑꯩꯈꯣꯏꯒꯤ ꯀꯦꯅꯥꯗꯥꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯃꯩꯇꯩꯁꯤꯡꯅ ꯂꯝꯗꯝꯁꯤꯗ ꯇꯥꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯦꯅꯥꯗꯥꯁꯤꯗ ꯏꯁ ꯋꯦꯁ ꯑꯦꯟ ꯗꯦꯟ ꯁꯦꯟꯇ꯭ꯔꯦꯜ ꯍꯥꯏꯅ ꯂꯩꯕꯁꯤꯗ ꯇꯥꯔꯤꯕ ꯃꯩꯇꯩꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯗꯤꯀꯦꯠ ꯑꯃꯗꯒꯤ ꯍꯦꯟꯅ
Canada Manipuri Association haina lakribasi aikoi jamna missing jambasu nataba atu oregasu ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯔꯁꯤꯅ ꯄꯨꯟꯁꯤꯜꯂꯒ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯦ ꯂꯤꯡꯗꯅ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯀꯦꯅꯥꯗꯥ ꯃꯅꯤꯄꯨꯔꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯍꯟꯗꯛꯀꯤ ꯑꯣꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯇ ꯅꯠꯇꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯤꯖꯤꯟꯁꯤꯡꯒ ꯀꯃꯥꯏꯅ ꯀꯅꯦꯛꯁꯟ ꯇꯧꯅ ꯊꯝꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯊꯝꯃꯒ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤ ꯍꯧꯈꯤꯕꯅꯤꯅ ꯍꯧꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯃꯅꯤꯄꯨꯔꯗꯇ ꯅꯠꯇꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯅꯆꯤꯡꯕ ꯂꯩꯔꯤꯕ ꯃꯤꯇꯩꯁꯤꯡꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯑꯣꯔ ꯃꯅꯤꯄꯨꯔꯁꯤꯡꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯗꯨꯅ ꯂꯥꯛꯈꯤ ꯌꯥꯝꯅ ꯊꯣꯏꯗꯣꯛꯅ ꯆꯥꯎꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯧꯒꯠꯄ ꯑꯣꯏꯅ ꯃꯃꯥꯡꯉꯩꯗꯒꯤꯅ ꯆꯠꯈꯤꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤꯅ ꯃꯅꯤꯄꯨꯔꯗ ꯑꯋꯥ ꯑꯅꯥ ꯇꯥꯈꯤꯕ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯄꯗ ꯌꯥꯝꯗ꯭ꯔꯕꯁꯨ ꯈꯖꯤꯛꯇ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯃ ꯇꯧꯖꯈꯤ ꯂꯣꯏꯅꯅ ꯀꯣꯚꯤꯗꯀꯤ ꯃꯇꯝꯗ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯇꯧꯖꯈꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯍꯦꯟꯅ ꯀꯥꯟꯅꯒꯗꯕ ꯃꯑꯣꯡꯗ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤ ꯑꯋꯥ ꯑꯅꯥꯁꯤꯕꯨ ꯈꯖꯤꯛꯇꯪ ꯃꯇꯦꯡ ꯇꯧꯕ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯈꯟꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯆꯌꯣꯜꯗ ꯑꯩꯈꯣꯏ ꯏꯁ ꯀꯦꯅꯥꯗꯥꯔꯣꯝꯗ ꯂꯩꯕ ꯃꯣꯟꯇ꯭ꯔꯤꯌꯜ ꯑꯃꯗꯤ ꯇꯣꯔꯣꯟꯇꯣꯗꯒꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯆꯠꯆꯔꯨꯗꯨꯅ ꯏꯟꯗꯤꯌꯟ ꯑꯦꯝꯕꯦꯁꯤꯗ ꯆꯠꯇꯅ ꯑꯩꯈꯣꯏ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯇꯧꯗꯅ ꯃꯗꯨꯗ ꯑꯩꯈꯣꯏ ꯃꯦꯃꯣꯔꯦꯟꯗꯝ ꯇꯧꯗꯅ ꯃꯅꯤꯄꯨꯔꯗ ꯀꯔꯝꯅ ꯄꯤꯁ ꯑꯦꯟ ꯍꯥꯔꯃꯣꯅꯤ ꯄꯨꯔꯛꯄ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯨꯗ ꯃꯦꯃꯣꯔꯦꯟꯗꯝ ꯊꯥꯗꯨꯅ ꯑꯩꯈꯣꯏ ꯑꯣꯇꯣꯋꯥ ꯃꯐꯝ ꯑꯁꯤꯗꯩꯅ ꯇꯣꯔꯣꯟꯇꯣ ꯃꯣꯟꯇ꯭ꯔꯤꯌꯜꯗꯒꯤꯅ ꯌꯥꯝꯗ꯭ꯔꯕꯗ ꯀꯤꯂꯣꯃꯤꯇꯔ 500ꯃꯨꯛꯀꯤ ꯃꯊꯛꯇꯅꯤ ꯃꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯇꯅ ꯃꯗꯨꯒꯤ ꯃꯦꯃꯣꯔꯦꯟꯗꯝꯗꯣ ꯇꯧꯖꯔꯨꯏ ꯑꯗꯨꯒ ꯉꯔꯥꯡꯃꯛꯁꯨ ꯑꯩꯈꯣꯏ ꯇꯣꯔꯣꯟꯇꯣꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯄꯨꯟꯅ ꯇꯣꯔꯣꯟꯇꯣꯒꯤ ꯗꯥꯎꯟ ꯇꯥꯎꯟꯗ ꯆꯠꯇꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯁꯤꯇꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯁꯤꯇꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯗ ꯀꯔꯝꯕ ꯑꯋꯥꯕ ꯅꯪꯉꯤ ꯑꯃꯁꯨꯡ ꯃꯗꯨ ꯀꯔꯝꯅ ꯑꯣꯏꯔꯛꯈꯤ ꯍꯥꯏꯕꯒꯤ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯂꯣꯏꯅꯅ ꯏꯔꯝꯗꯝ ꯏꯔꯩꯆꯥꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯄꯨꯈꯜ ꯄꯨꯝꯅꯃꯛꯇꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯔꯝꯗꯝꯗ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯐꯝ ꯊꯣꯛꯏ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ ꯃꯤꯌꯥꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯀꯔꯤꯅꯣ ꯔꯨꯠ ꯀꯣꯁꯁꯦ ꯍꯥꯏꯕꯁꯦ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃ ꯄꯤꯕ ꯆꯪꯉꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯄꯥꯎꯁꯤꯡꯁꯦ ꯑꯇꯣꯞꯄ ꯃꯑꯣꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅ ꯑꯃ ꯎꯠꯂꯤꯕ ꯊꯧꯑꯣꯡꯅ ꯑꯃ ꯑꯁꯤꯒꯨꯝꯕ ꯃꯤꯁ ꯏꯟꯇꯔꯄ꯭ꯔꯤꯠ ꯑꯣꯏꯕꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯉꯥꯛꯊꯣꯛꯀꯅꯤ ꯑꯃꯁꯨꯡ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕ ꯑꯁꯤꯅꯆꯤꯡꯕꯒꯤ ꯋꯥꯈꯜꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯇꯤꯟꯕ ꯃꯇꯝꯗꯁꯨ ꯏꯪꯂꯤꯁꯇ ꯑꯃꯗꯤ ꯃꯩꯇꯩꯔꯣꯟꯗ ꯏꯟꯇꯔꯄ꯭ꯔꯤꯠ ꯇꯧꯗꯨꯅ ꯍꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯨ ꯋꯥꯈꯜꯁꯦ ꯈꯪꯅꯕ ꯑꯃꯁꯨꯡ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯁꯤꯡꯁꯨ ꯀꯔꯤꯅꯣ ꯑꯣꯏꯔꯤꯕꯁꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯈꯣꯏꯅ ꯄ꯭ꯂꯦ ꯀꯥꯔꯠ ꯄꯥꯏꯗꯅ ꯁꯤ ꯇꯧꯕꯁꯦ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗꯅ ꯃꯌꯥꯝꯒꯤ ꯑꯦꯇ꯭ꯔꯦꯛꯁꯟ ꯑꯃꯗꯤ ꯆꯤꯡꯁꯤꯟꯕ ꯉꯝꯈꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯗꯤꯌꯥꯁꯤꯡꯗꯁꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤꯕꯨ ꯈꯪꯍꯟꯅꯕ ꯍꯣꯠꯅꯖꯔꯤ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯤꯕꯁꯤꯡꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯗꯨꯒꯤ ꯄꯥꯎꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯊꯥꯕꯒꯤꯅꯦꯁꯦ ꯑꯩꯅ ꯊꯥꯖꯖꯩ ꯑꯁꯨꯝꯅ ꯈꯖꯤꯛꯇꯪ ꯐꯣꯡꯗꯣꯛꯆꯕꯁꯤ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯕ ꯑꯣꯖꯥꯁꯤꯡꯗ ꯃꯈꯥ ꯇꯥꯕ ꯄꯥꯎꯁꯤꯡꯗꯨ ꯇꯝꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯈꯖꯤꯛꯇꯪ ꯇꯦꯟꯇꯛꯅ ꯑꯣꯏꯔꯒꯁꯨ ꯈꯖꯤꯛꯇꯪ ꯕꯦꯛꯒ꯭ꯔꯥꯎꯟ ꯍꯥꯏꯇꯥꯔꯦ ꯕꯦꯛꯒ꯭ꯔꯥꯎꯟꯒꯤ ꯀꯩꯅꯣꯁꯤ ꯊꯝꯕꯤꯕꯁꯤ ꯑꯩꯅ ꯉꯁꯥꯏ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯀꯅꯥꯗꯥꯗ ꯂꯩꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯇꯥꯔꯦ ꯀꯩ ꯆꯨꯔꯆꯥꯟꯄꯨꯔ ꯃꯅꯥꯛꯇ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯅꯥꯀꯟꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯁꯨ ꯌꯥꯎꯏ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯔꯨꯁꯤꯌꯥꯆꯥꯟꯁꯤ ꯀꯩꯅꯣ ꯑꯩ ꯇꯁꯦꯡꯅ ꯈꯨꯟ ꯃꯃꯤꯡꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯆꯨꯔꯆꯥꯟꯄꯨꯔ ꯃꯌꯥꯒꯤꯅꯦꯅ ꯈꯪꯉꯦ ꯑꯗꯨꯒꯤ ꯑꯣꯖꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯈꯖꯤꯛꯇꯪ ꯁꯝꯂꯞꯅ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯗꯩꯁꯤꯗ ꯍꯛꯊꯦꯡꯅꯅ ꯇꯥꯡ 3ꯗꯒꯤ ꯍꯥꯏꯇꯥꯔꯦ ꯊꯦꯡꯅꯔꯛꯄ ꯀꯩꯅꯣꯁꯤꯡꯁꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯁꯤꯗ ꯂꯩꯅ ꯀꯃꯥꯏꯅ ꯇꯧꯕ ꯀꯔꯤ ꯇꯧꯈꯤꯕ ꯑꯋꯥ ꯑꯅꯥꯒꯤ ꯄꯥꯎꯗꯝꯕ ꯑꯣꯏꯅ ꯅꯣꯠ ꯑꯦꯛꯖꯦꯛꯂꯤ 100% ꯀꯩꯅꯣꯕꯨꯗꯤ ꯑꯣꯏꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯣꯖꯥꯅ
ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯁꯤꯒ ꯂꯩꯔꯦꯅ ꯊꯦꯡꯅꯈꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯦ ꯌꯨꯝꯒꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯑꯗꯩꯗꯤ ꯈꯨꯜ ꯂꯩꯔꯛꯀꯤ ꯅꯠꯇ꯭ꯔꯒ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯗꯨꯒꯤ ꯀꯩꯅꯣꯁꯤꯡꯗ ꯁꯤꯒꯩ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯂꯩꯕ ꯑꯗꯨꯁꯨ ꯁꯨꯝ ꯁꯝꯂꯞꯅ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯣ ꯑꯣꯖꯥ ꯔꯥꯁꯤꯌꯥꯆꯟ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯑꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯃꯤꯔꯔ ꯀꯩꯅꯣꯁꯤꯒꯤ ꯑꯗꯒꯤ ꯃꯅꯤꯄꯨꯔ ꯃꯤꯔꯔꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯗꯒꯤ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯕꯨ ꯑꯦꯁ ꯑꯦ ꯒꯦꯁ ꯑꯃ ꯑꯣꯏꯅ ꯉꯁꯤꯒꯤ ꯗꯤꯁꯀꯁꯟꯁꯤꯗ ꯌꯥꯎꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡ ꯔꯁꯤꯌꯥꯆꯥꯟ ꯀꯧꯏ ꯑꯩ ꯂꯩꯐꯝꯁꯤ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯅ ꯍꯥꯏꯕꯤꯗꯨ ꯃꯥ ꯑꯦꯛꯖꯦꯛꯂꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯁꯨ ꯑꯩꯒꯤ ꯈꯨꯟ ꯃꯃꯤꯡꯗꯣ ꯈꯪꯗꯕꯅ ꯑꯩ ꯈꯨꯔꯈꯨꯜ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯋꯦꯁꯇ ꯂꯩꯕ ꯃꯐꯝ ꯑꯃꯗꯩꯅꯤ ꯑꯗꯨꯒ ꯆꯨꯔꯆꯥꯟꯄꯨꯔꯒꯗꯤ ꯅꯛꯅꯗꯦ ꯑꯩꯁꯤ ꯁꯦꯀꯦꯟ ꯃꯣꯏꯒꯤ ꯍꯥꯏꯌꯦꯁ ꯄꯣꯄꯨꯂꯦꯁꯟ ꯂꯩꯔꯤꯕ ꯃꯣꯏ ꯀꯨꯀꯤꯒꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯌꯥꯗꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯈꯤꯇꯪ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯇꯝ ꯀꯨꯏꯅ ꯁꯤꯒꯨꯝꯕꯒꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯤ ꯑꯩꯈꯣꯏ ꯑꯗꯣꯝꯗꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯈꯨꯔꯈꯨꯜ ꯃꯅꯤꯡꯗ ꯇꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎꯊꯦꯟꯒ ꯍꯥꯏꯔꯤꯁꯤ ꯑꯗꯒꯤ ꯁꯟꯁꯪ ꯀꯥꯏꯅ ꯂꯩꯔꯤ ꯃꯣꯏ ꯄꯔꯦꯡꯁꯤ ꯂꯩꯃꯈꯣꯡ ꯑꯥꯔꯃꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯂꯩꯔꯤꯕ ꯄꯔꯦꯡꯁꯤ ꯑꯗꯨꯝ ꯃꯣꯏ ꯑꯗꯨꯝ ꯏꯔꯥꯡ ꯊꯣꯛꯇꯦ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯏꯔꯥꯡꯁꯤ ꯁꯨꯝ ꯇꯞꯅ ꯃꯣꯏ ꯃꯤꯁꯤ ꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯦ ꯃꯐꯝꯗꯨꯗꯁꯨ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯔꯝꯕ ꯂꯝꯍꯥꯡ ꯁꯟ ꯁꯦꯟꯕ ꯆꯠꯄ ꯀꯩꯗꯧꯕ ꯃꯐꯝꯁꯤꯡꯗꯨ ꯍꯧꯖꯤꯛ ꯂꯣꯏꯅ ꯌꯨꯝ ꯇꯥꯁꯟꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯟꯗꯛꯀꯤ ꯏꯔꯥꯡꯁꯤꯗꯁꯨ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯧꯔꯛꯄꯁꯤ ꯃꯇꯝꯗꯨꯗ ꯑꯩꯁꯤ ꯁꯤꯗꯁꯨ ꯇꯨꯝꯕꯁꯤ ꯈꯔ ꯃꯌꯥꯝꯗꯒꯤꯈꯔ ꯇꯣꯡꯉꯥꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯁꯤ ꯅꯣꯡꯉꯥꯜꯂꯒ ꯇꯨꯝꯕꯒꯤ ꯑꯃ ꯂꯩꯔꯦ ꯑꯩꯉꯣꯟꯗ ꯑꯗꯨꯗꯒꯤ ꯑꯩꯁꯤ ꯄꯥꯎꯁꯤ ꯃꯦꯒꯤ ꯇꯥꯡ 3 ꯏꯔꯥꯡ ꯊꯣꯛꯂꯛꯄꯁꯤꯗ ꯑꯩꯅ ꯈꯪꯅꯖꯕ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯏꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯃꯃꯥꯁꯤ ꯑꯍꯟ ꯑꯣꯏꯔꯒ ꯑꯩꯅ ꯍꯦꯛ ꯄꯥꯎꯁꯤ ꯇꯥꯔꯛꯄꯁꯤꯗ ꯑꯩꯅ ꯏꯃꯥꯟꯅꯕꯁꯤꯗ ꯐꯣꯟ ꯇꯧꯋꯦ ꯑꯕꯣꯛꯇꯤ ꯀꯥꯏ ꯂꯩꯒꯦꯅ ꯑꯗꯨꯃ ꯍꯥꯏꯅꯦ ꯆꯨꯔꯆꯥꯟꯄꯨꯔ ꯂꯩꯍꯧꯋꯦ ꯁꯤꯅꯦꯕ ꯑꯩꯉꯣꯟꯗ ꯑꯗꯨ ꯆꯨꯔꯆꯥꯟꯄꯨꯔ ꯂꯩꯍꯧꯋꯦ ꯍꯥꯏꯕꯗꯩꯗꯤ ꯑꯩꯁꯤ ꯂꯩꯕ ꯌꯥꯗ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯑꯩꯗꯤ ꯅ꯭ꯌꯨꯁꯇꯨ ꯎꯔꯕꯅꯤꯅ ꯏꯔꯥꯡꯗꯨ ꯊꯣꯛꯂꯛꯄꯗꯩꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯕ ꯀꯥꯟꯗ ꯃꯥꯁꯨ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜꯁꯤ ꯃꯥꯅ ꯁꯉꯥꯏꯄ꯭ꯔꯧꯗ ꯂꯩꯔꯦ ꯃꯃꯥꯅ ꯆꯨꯔꯆꯥꯟꯄꯨꯔ ꯂꯩꯔꯦ ꯃꯥꯁꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯇꯣꯔꯕꯨꯡꯗ ꯃꯩ ꯊꯥꯕ ꯍꯧꯔꯕꯅꯤꯅ ꯃꯇꯝꯁꯤꯗ ꯑꯗꯨꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯩꯗꯤ ꯑꯩꯗꯤ ꯁꯣꯝꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯏꯔꯥꯡꯁꯤ ꯀꯩꯅꯣ ꯇꯧꯔ ꯍꯧꯔꯛꯄꯗꯒꯤ ꯑꯗꯒꯤ ꯅꯨꯡꯊꯤꯟ ꯆꯨꯞꯄ ꯃꯣꯏꯁꯤ ꯑꯗꯨꯝ ꯏꯔꯥꯡꯁꯤ ꯍꯧꯔ ꯂꯩꯔꯕꯅꯤ ꯃꯣꯏ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯜꯂꯛꯑꯦ ꯃꯇꯝꯗꯨꯗ ꯃꯣꯏ ꯑꯗꯩꯗꯤ ꯄꯨꯡ 8-9 ꯇꯥꯔꯛꯄꯩꯁꯤꯗ ꯌꯨꯝꯗ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯂꯥꯟ ꯆꯦꯟꯕꯒꯤ ꯋꯥꯔꯤ ꯇꯧꯅꯔꯦ ꯏꯃꯨꯡꯗ ꯏꯃꯥꯗ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯅꯨꯡꯊꯤꯟꯗꯗꯤ ꯀꯩꯁꯨ ꯇꯧꯔꯝꯗꯦ ꯃꯣꯏ ꯑꯗꯨꯝ ꯈꯔ ꯐ꯭ꯔꯤ ꯑꯣꯏꯅ ꯑꯗꯨꯝ ꯋꯥꯈꯜꯁꯤ ꯂꯩꯔꯝꯃꯦ ꯑꯗꯨꯕꯨ ꯅꯨꯡꯗꯥꯡ ꯌꯧꯔꯛꯄꯗ ꯉꯁꯥꯏꯒꯤ ꯐꯌꯦꯡ ꯍꯥꯏꯔꯤꯕ ꯂꯝꯁꯤꯗ ꯑꯩꯈꯣꯏ ꯁꯦꯗꯨꯜ ꯀꯥꯁꯅ ꯇꯥꯔꯤꯕ ꯑꯗꯒꯤ ꯃꯩꯇꯩ ꯃꯥꯏꯅꯣꯔꯤꯇꯤꯅ ꯇꯥꯔꯤꯕ ꯂꯝꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯃꯁꯥꯡ ꯑꯃꯅꯦ ꯑꯩꯈꯣꯏꯒꯤ ꯐꯌꯦꯡ ꯂꯥꯏꯔꯦꯟꯀꯥꯕꯤ ꯑꯗꯒꯤ ꯂꯩꯃꯔꯥꯝ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯔꯦꯡ ꯑꯃ ꯇꯥꯔꯤꯕ ꯑꯗꯨꯒꯤ ꯄꯔꯦꯡꯁꯤꯗ ꯁꯦꯛꯃꯥꯏꯅꯦ ꯈꯨꯔꯈꯨꯜꯅꯦ ꯀꯥꯡꯇꯣ ꯑꯗꯒꯤ ꯁꯦꯟꯖꯝ ꯆꯤꯔꯥꯡ ꯑꯗꯒꯤ ꯀꯥꯎꯇ꯭ꯔꯨꯛ ꯑꯁꯤ ꯃꯌꯥꯝꯁꯤ ꯃꯌꯥꯝꯅꯗꯤ ꯈꯪꯕꯤꯔꯝꯃꯣꯏ ꯁꯤꯒꯤ ꯂꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡꯌꯥꯗ ꯇꯝꯌꯥꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤ ꯌꯥꯝ ꯄꯤꯛꯅ ꯑꯩꯈꯣꯏꯗꯤ ꯂꯝꯗꯤ ꯌꯥꯝ ꯆꯥꯎꯕ ꯑꯗꯨꯒ ꯄꯣꯄꯨꯂꯦꯁꯟꯗꯤ ꯂꯩꯇꯕ ꯃꯐꯝꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯃꯐꯝꯁꯤꯡꯁꯦ ꯑꯗꯨꯕꯨ ꯁꯦꯟꯖꯝ ꯆꯤꯔꯥꯡꯒꯤ ꯍꯦꯛ ꯃꯅꯤꯡꯁꯤꯗꯤ ꯍꯧꯖꯤꯛ ꯅꯧꯅ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯥꯔꯤꯕ ꯆꯠꯊꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯅꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯍꯔꯥꯎꯊꯦꯟ ꯍꯥꯏꯔꯤꯁꯦ ꯑꯁꯤꯗ ꯃꯣꯏꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯗꯨꯋꯥꯏꯁꯤꯗꯤ ꯈꯔ ꯂꯩꯔꯦ ꯃꯤꯁꯦ ꯃꯣꯏꯒꯤ ꯑꯗꯨꯒꯤ ꯖꯒꯥꯁꯤ ꯍꯧꯖꯤꯛ ꯂꯥꯟ ꯊꯦꯡꯅꯕ ꯃꯇꯝꯗꯁꯨ ꯑꯗꯨ ꯖꯒꯥꯗꯣ ꯆꯪꯁꯤꯟꯕ ꯁꯨꯡꯉꯝ ꯉꯝꯗꯦꯕ ꯍꯥꯏꯔꯤꯕ ꯖꯒꯥꯁꯦ ꯍꯥꯏꯗꯤ ꯁꯦꯟꯖꯝ ꯆꯤꯔꯥꯡꯗꯁꯨ ꯌꯥꯝ ꯇꯣꯏꯅ ꯃꯣꯏꯁꯦ ꯍꯥꯟꯅꯁꯨ ꯈꯠꯅꯩ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ
moina kumtharakpa adagi kaino tawba adum khara ningai sangdana adum khatnaba khotnaba lei senam jang kangu ga su adu khurkhur ga di adu leite adu handaki matang hidadi moiju kamna re adum phayeng da kamna re de sejol ja kamna re kanto sawang kamna re adum kamna dun lei adu sum kamna di khulai matik chana pai ba moiga akhoi tangdam na bu yade sigi matang de moidi khulai di phajan pai ra ne na akhoi na kartu sam pai ga dang na haibu ga mi gi di adum kaino machine ga kaino pai khapsal khone na dum khet nai aduna numitu ma di ai su sutum tum gi dre adum ai ji pau laudana dum lai re nungdang ji ima hoi gas cylinder athan ba ma pan da buthok tana adu tawdana na sumai tawdana ina ichanupi hangang na onguduna mana imao si law hai adu aidi tasena inaw ni paga imaga da haire noi loin chien gidar ga de mi loin na usum chien gidar di khun di kana nga haudu no na adu mai tawraga imao si aina usum khara phagare haidi noi keno tawganu haidi moisu hekta kumjar pa yaba nate akoigi khurkhul daina haibagi ching moina tariba lamji yamdrabada kilometer taruk mukti leramgani manga taruk kumbadi adu moisu pura lamhang labuk lamhang ne moi kasu kumtharapadi pak kumtharapadi ngamoi unless and until moi mi lising ani natraga di moisu hekta attack tawbo ngamoi na dum haiba goina adu haibadagi aiji sum paulo sum ground level da aduga moiji santri tanare mai gi khulai leinaba leina da mayam ama yunggi meeting tawdana maira pai nupi lup mayam ama tawdana dum puthokna raga hairiba irang duda aina sida leijaraga su ai angamba masai group taiji message type tawga ai thadok jare sumaina akhoi romda irang kan thoe adagi somda mi su wale mi yam le tamne bazaar manung dani mi yam ne na hau tawraga hekta yum mai tharo re ani tharo re mi yam ne na dum moi kasu tawbu ngamde chusambur da minority leibo mafam da majority na kai attack taw motam da kai taw ngamde hai adubu hai riba akhoi gi chingya tamya da leiriba sidadi mayam khangdama mayam am lei khun adu jaga da kamna re hauji ju bukhau sai rom da am kanna thina sokpa leiri adumba koi sugumasi city manung da leiriba imphal sahor da leiba mayam na di khangdaba mayam am leiba aduna karai da thui no irang si hairaga adu mafam da ne hairaga yobo ngamdaba fo leiriba ai ngasai gi khangdaba gi maram jina aduna adumai tawdana aina sutum dana aidi somda ngasai data du yaringe da di pharame data du yaraktra kan da di aidi somda voice call tawde yadamne na ai ma da call tawi chak charba chadriba hangdana tum adagi ai ibai masanupa noi paraga moji front line da hai tare moje ching mathak tangkhai ma ka khatle akoi khungi lamdugi tangkhai ka khalaga moji aduda dum moju kap tragasu nomoi kapna tragasu moju ngai raga adwai da moi santri tanai akoi kaino singge adu moi haubun numit sida ai hek ai yungi he mamang de kakama pharaga moina adagi ma ka chaminaba amadi moi ahum ne mamang kaino tawibji aduda amadi nomoina mathwak ta pandana adumadi mamadi leigidre aduga amana kaino tawwa mana khara masa pabagi khara hadi ten thopodi mana lithu hoba haitare mamadi so hodre adagi odiki adugi nonganbagi ne tang mari gi ne si ahumda horkodagi tang mari yoksalakodadi tang ahumdudagi nungdangwan dagi counter blockade tawne na thoina adugi ahing dudi dum langire kamta kaino tawdabdi tang mari gi sidi yam kanna ai kamna khare haibtare sidi bayeng adagi sekmai da ju yam thi kamna badagi moi kangla tong bidagi lansen mangam da na semai
पुलिसने अदगी सेंगमाई प्रजा सिंह तौरगा कामनबदगी मोइजी चंगबा ngamgide aina sum aidi phone dum hange ai imanaba adagi semai da leiba oi ibai macha adu ada mayam sidai na dum pau je dum lawe dum hange adu nungai tabadi ai kakagi macha nupi moji akoigi khulai puthok pusin tawe adagi kaino tawe haibagi pandamda ai pau si khaga kaino tawa tang mari gi tang mari hoi tang mari gi lona ba da manga gi swai si da oigani adugi time adwai si da kamai tauge da moina gari si lakpa kana gari gypsy ani ma lai hangada da dum chathok chasin tawbasi u da koina ahambadadi khungi mesing na khalli sina anaba puba dei kaino tawbane na sum wakhanji icham chamna khallame adubu mokoidi ngasagi ching manung da leiriba dugi hoigi khulai supply tawba degi bullet adagi hoigi nomai maru adagi ammunition mayamam supply tawba jane adura ichanupi hoi moisi ngasagi kaino tawsida moisi chat akoi blockade tawbasida moisi thadok namaki moisi blank fire taweba al blank fire tawbasibo thuk handok tawa hai tare akoi khunje khulkhulje handok tabadagi moisina kamai tawrongge da noisi ngasagi moi chatabdi yadabane na noisi makhara daklaw tawraga hekta haira kapane kapasida numituda moi ichanupi budi madi chieng leiba haigadra ma budi uchinna sinna hoi ngasai nomai kap tharakpudu da mai makho maya da taraga maji chongthoga hekta hoigi kai haidare dum paithoga maji khungba na ta le horeba maji kai ma budi unconscious ne go tari se ma kai khangdre du da tabasi aduga ngasai gi atopa ahum dumadi khar thina soe adu amana aina tabada pambomda palaga phawdok khiyai noi maruji aduga atopa ani mana moi private part soe na haiba tai adugi du kaigina ro khukhugi dispensary da moje facet piraga rims da moje transfer tawena adumai hai aduga ngasai kamna riba jaga singji chingya da leiribi singji akogi bazar manungdagi hagalaga oigi ngasai aina somdagi pau laudana adagi kaino tawragansida senjen chirangda arambai gi mi khadi lae haiba ima pau tai adumai tawraga moi harau thenga yam thi kamna gi adubu nungdang oisalakpa timing da ngasai gi khulai mati chadamne na changjalubada chingida changjalubada dum ngamdadana dum khara handora khareba koijo ngasai changjan bu ngasai mi di khulai dum matik cha pai bane na changjan mangamda hai tare adu changjan mangamda budagi koijo nungju nungaite ngasai kamchup chinggong da tariba kuki adagi singda da tariba oiji khun moisu yam chawdi na ti adu asom nakan dagi laimram taren popi somdagi tan khairaga moina tawrpa adumai gi kaino du moyu yam thina soknare haiba tare ngasai moi khunju akoigi maningomda taribi singju khun yam chawa akoigi kanghupi da leiriba adumaina moi yam mi population yam banata na moisu ek kaino macai khar leibane na khulai paiba singduna moina threaten tawbai waneba sigise aduga hauba numita su morbungda Kaungpi district ki moi kuki gi second largest district haiba tare Kaungpi district ki morbung haiba mafam sida akoi sekmai dagi adagi khongampat khangde koirengei khangde bazar manung chingmerong khangde ama khangde moi haigatlaga yum kha tajabadu moi loi tumna thadokpire numituda hauji moi lanchinaga yum leihidabadagi leirisi ayambana hingangi kainoda relief camp da lei haiba taina adu moina aduda moina ngasai morbungdagi mai tharaga numit tang ahumgi sidagi yum mai hek thaba hobadagi moina kumthara eje sekmai yoge toramabane moina kumai je
ꯃꯣꯠꯕꯨꯡꯗꯒꯤ ꯌꯨꯝ ꯍꯨꯝꯕꯨꯗ꯭ꯔꯥ ꯃꯔꯤꯐꯨ ꯃꯨꯛꯁꯤ ꯊꯥꯗꯣꯛꯑꯒ ꯁꯄꯔꯃꯦꯅꯥ ꯌꯧꯁꯜꯂꯦ ꯁꯄꯔꯃꯦꯅꯥꯗꯒꯤ ꯉꯁꯥꯏꯒꯤ ꯀꯪꯂꯥꯇꯣꯝꯕꯤ ꯌꯧꯔꯛꯄꯗꯒꯤ ꯌꯥꯝ ꯊꯤꯅ ꯀꯥꯞꯅꯕꯅꯦꯕ ꯁꯦꯡꯃꯥꯏꯒ ꯑꯃꯨꯛ ꯑꯁꯤꯗ ꯃꯣꯏꯁꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛ ꯌꯥꯝ ꯊꯤꯅ ꯀꯥꯞꯅꯕꯗꯒꯤ ꯃꯣꯏ ꯀꯨꯝꯕ ꯉꯝꯃꯛꯇꯕ ꯉꯁꯥꯏꯒꯤ ꯁꯦꯡꯃꯥꯏꯗꯤ ꯈꯔ ꯁꯦꯡꯃꯥꯏ ꯕꯖꯥꯔ ꯐꯥꯎꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯍꯥꯏꯋꯦꯗꯒꯤ ꯂꯥꯛꯄꯅꯦꯅ ꯃꯤꯁꯨ ꯈꯔ ꯄꯣꯄꯨꯂꯦꯠ ꯈꯔ ꯗꯦꯟꯁꯂꯤ ꯄꯣꯄꯨꯂꯦꯠ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯁꯦꯡꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯨ ꯂꯩꯕ ꯑꯗꯒꯤ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯕꯗꯒꯤ ꯃꯣꯏꯁꯦ ꯀꯨꯝꯊꯕ ꯉꯝꯈꯤꯗꯕꯅꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯑꯗꯨꯕꯨ ꯅꯣꯡꯉꯥꯟꯕꯗꯒꯤ ꯀꯩꯅꯣ ꯇꯧꯕꯗꯩꯗꯤ ꯑꯩ ꯑꯕꯣꯛꯇꯨꯁꯨ ꯑꯩꯅ ꯍꯪꯕ ꯃꯇꯝꯗ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯣꯟꯅ ꯑꯗꯨ ꯃꯣꯏꯅ ꯌꯨꯝ ꯃꯈꯩꯗꯤ ꯃꯩ ꯂꯣꯏ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥ ꯀ꯭ꯋꯥꯊꯥ ꯀꯩꯅꯣ ꯐꯥꯎꯕ ꯊꯤꯟꯗꯣꯔꯛꯑꯦ ꯍꯥꯏꯌꯦ ꯃꯣꯏꯅ ꯑꯗꯨꯒ ꯃꯣꯏꯔꯥꯡꯗꯒꯤ ꯏꯃꯥꯟꯅꯕꯁꯤꯅ ꯑꯃꯨꯛ ꯂꯧꯔꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯖꯤꯛꯄꯨꯗꯤ ꯁꯉꯥꯏꯄ꯭ꯔꯧꯗ ꯂꯩ ꯃꯣꯏ ꯍꯧꯖꯤꯛ ꯑꯗꯨ ꯁꯉꯥꯏꯄ꯭ꯔꯧꯗ ꯑꯗꯨꯝ ꯃꯣꯏ ꯑꯗꯨꯝ ꯍꯧꯖꯤꯛꯄꯨꯗꯤ ꯇꯦꯟꯁꯟꯕꯨꯗꯤ ꯋꯥꯡꯉꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯗꯨꯒ ꯍꯣꯏ ꯀꯩꯅꯣꯗꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯏꯔꯥꯡꯗꯤ ꯍꯧꯖꯤꯛꯀꯤ ꯈꯨꯔꯈꯨꯜ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯁꯤꯒꯤ ꯍꯧꯖꯤꯛꯀꯤꯗꯤ ꯀꯩꯅꯣ ꯂꯩꯇ꯭ꯔꯦꯀꯣ ꯊꯣꯏꯗꯣꯛꯄ ꯀꯩꯅꯣꯗꯤ ꯂꯩꯇ꯭ꯔꯦꯀꯣ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯁꯤꯗꯒꯤ ꯁꯨꯝ ꯄꯥꯎ ꯂꯧꯕꯁꯤ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯄꯥꯎ ꯂꯧꯕꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯀꯨꯏꯗ꯭ꯔꯤ ꯃꯣꯏ ꯁꯦꯀꯨꯔꯤꯇꯤ ꯊꯥꯈ꯭ꯔꯦꯒꯗꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯒ ꯁꯦꯀꯨꯔꯤꯇꯤꯗꯤ ꯌꯧꯔꯛꯇꯕ ꯌꯧꯔꯛꯑꯒꯁꯨ ꯃꯄꯨꯡ ꯑꯩꯈꯣꯏꯒꯤ ꯐꯥꯗꯕ ꯏꯅꯥꯎꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯁꯤꯗ ꯂꯥꯛꯑꯦꯗꯤ ꯍꯥꯏꯕ ꯑꯗꯨꯒ ꯃꯐꯝꯗꯨꯗꯗꯤ ꯂꯩꯇꯕ ꯈꯨꯟꯒꯤ ꯃꯅꯤꯡꯗꯒ ꯉꯥꯛ ꯁꯦꯡꯒꯗꯧꯕꯁꯤ ꯁꯨꯛ ꯎꯗꯕ ꯃꯣꯏ ꯐꯣꯔꯁꯇꯤ ꯌꯧꯔꯛꯑꯦ ꯍꯥꯏꯕ ꯑꯗꯨꯒ ꯃꯤ ꯑꯃꯈꯛꯇ ꯂꯥꯛꯑꯝꯃꯒ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯙꯥꯟꯒꯅꯤ ꯈꯪꯗꯦ ꯃꯦꯝꯕꯔꯒꯅꯤ ꯈꯔ ꯃꯆꯤꯟ ꯇꯣꯡꯕ ꯃꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯃꯨꯛ ꯍꯦꯛ ꯃꯥꯡꯈꯤꯕ ꯑꯗꯒꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯒ ꯍꯦꯛꯇ ꯔꯥꯎꯟ ꯑꯃꯒ ꯍꯦꯛ ꯌꯦꯡꯉꯝꯕ ꯑꯗꯨꯃꯥꯏꯅꯒ ꯇꯧꯋꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔ IRBꯒꯤ ꯀꯥꯡꯕꯨ ꯑꯃ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯍꯧꯖꯤꯛ ꯏꯁꯄꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯈꯨꯟꯒꯤꯁꯨ ꯄꯥꯛꯀ ꯂꯩꯔꯒ ꯌꯨꯝꯒꯤ ꯂꯝꯗꯨꯒꯤ ꯍꯦꯛ ꯃꯅꯤꯡ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨꯗ ꯃꯣꯏ ꯁꯟꯇ꯭ꯔꯤ ꯀ꯭ꯂꯕꯀꯤ ꯃꯤꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯟꯇ꯭ꯔꯤ ꯌꯥꯝ ꯇꯥꯟꯅꯩꯌꯦꯕ It's kind of ꯍꯣꯏ kind of ꯑꯩꯈꯣꯏ ꯁꯤꯚꯤꯜ ꯋꯥꯔ ꯍꯥꯏꯇꯥꯔꯦ ꯁꯤꯚꯤꯜ ꯋꯥꯔ ꯑꯩꯈꯣꯏꯅꯕꯨꯗꯤ ꯌꯥꯝꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯈꯔ ꯄꯤꯛꯅ ꯑꯩꯈꯣꯏ ꯈꯟꯖꯕꯅꯦ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯊꯦꯡꯅꯕ ꯃꯐꯝꯗꯗꯤ ꯄꯨꯔꯥ ꯁꯤꯚꯤꯜ ꯋꯥꯔ ꯑꯩꯈꯣꯏ ꯂꯣ ꯂꯩꯇꯕ ꯁꯤꯚꯤꯜ ꯋꯥꯔꯒꯤ ꯃꯑꯣꯡꯗ ꯇꯥꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅꯗꯤ ꯅꯩꯅꯖꯅꯤꯡꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯅ꯭ꯌꯨꯁꯇ ꯑꯗꯩꯗꯤ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯗ ꯌꯥꯝꯅ ꯂꯩꯕꯅꯤꯅ ꯑꯗꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯏꯁꯥꯒꯤ ꯑꯆꯤꯟꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔꯇꯪ ꯇꯧꯕ ꯌꯥꯕ ꯏꯁꯥꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯠꯇ꯭ꯔꯒ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯁꯣꯛꯇ꯭ꯔꯒꯁꯨ ꯏꯔꯝꯗꯝꯒꯤ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯂꯝꯗꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯒꯤ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯅꯥꯗ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯁꯨꯝ ꯈꯔ ꯀꯩꯅꯣ ꯇꯧꯖꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯔꯛꯄ ꯑꯣꯖꯥ ꯔꯥꯁꯤꯌꯥꯆꯥꯟ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯦꯌꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯑꯩ ꯑꯣꯖꯥ ꯅꯕꯀꯤꯁꯣꯔꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯅꯕꯀꯤꯁꯣꯔꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯀꯅꯥꯗꯥꯒꯤ ꯑꯦꯛꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯍꯧꯖꯤꯛ ꯇꯣꯔꯣꯟꯇꯣꯗ ꯂꯩꯔꯤ ꯑꯦꯖ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅꯁꯨ ꯊꯧ ꯄꯨꯕꯤꯔꯤ ꯃꯅꯤꯄꯨꯔꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯀꯅꯥꯗꯥꯒꯤ ꯑꯗꯨꯒꯤ ꯑꯁꯤꯒꯨꯝꯕ ꯄꯥꯎꯁꯤ ꯑꯣꯖꯥꯁꯤ ꯁꯣꯏꯗꯅ ꯇꯥꯕꯤꯔꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯒꯤ ꯀꯩꯅꯣꯁꯤ ꯇꯥꯡ 3-4ꯗꯒꯤ ꯑꯗꯨ ꯇꯥꯕꯒꯤ ꯃꯇꯨꯡꯗ ꯑꯣꯖꯥ ꯔꯥꯁꯤꯌꯥꯆꯥꯟꯅꯁꯨ ꯑꯣꯖꯥ ꯍꯣꯏꯗꯁꯨ ꯃꯌꯥꯝꯁꯦ ꯄꯥꯎꯕꯨꯗꯤ ꯈꯔ ꯍꯥꯏꯌꯦꯅ ꯍꯥꯏ ꯑꯗꯨꯒ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤ ꯊꯣꯛꯂꯛꯄꯒ ꯑꯩꯈꯣꯏ ꯁꯣꯝꯗ ꯀꯅꯥꯗꯥꯒꯤ ꯃꯅꯨꯡꯗꯁꯨ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯁꯨ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕ ꯀꯩꯅꯣꯁꯤ ꯍꯧꯗꯣꯔꯛꯄꯒꯤ ꯃꯇꯥꯡꯁꯦ ꯀꯗꯥꯏ ꯐꯥꯎ ꯀꯔꯤ ꯇꯧꯈ꯭ꯔꯦ ꯀꯔꯤꯃꯥꯏꯅ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯅꯁꯨ ꯀꯔꯤ ꯈꯜꯂꯤ ꯃꯥꯅꯦ what we are going to do and what already done ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯒꯤ ꯑꯣꯖꯥꯅ ꯁꯝꯂꯞꯄ ꯈꯖꯤꯛꯇꯪ ꯄꯥꯎ ꯄꯤꯕꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯅꯤꯄꯨꯔ ꯃꯤꯔꯔꯅ ꯁꯨꯃꯥꯏꯅ ꯗꯤꯁꯀꯁꯟ ꯑꯋꯥꯔ ꯑꯃ ꯍꯧꯗꯣꯛꯄꯤꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯋꯥꯔꯤꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯇꯦꯛ ꯑꯃꯇꯪ ꯑꯩ ꯀꯩꯅꯣ ꯇꯧꯖꯔꯝꯒꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤ 70-80ꯒꯤ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈ꯭ꯔꯤꯕ ꯑꯊꯧꯕꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯊꯧꯕꯁꯤꯡ ꯉꯁꯤ ꯑꯩꯍꯥꯛꯅ ꯏꯁꯣꯔꯗ ꯊꯧꯅꯤꯖꯔꯤ ꯃꯗꯨꯗꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡ ꯃꯐꯝ ꯂꯩꯕꯤꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯨꯔꯛꯁꯤ ꯈꯟꯅꯕ ꯆꯩꯅꯕꯅꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯀꯥꯟꯅꯕ ꯄꯨꯔꯛꯄ ꯂꯩꯇꯦ ꯆꯝꯖꯔꯕ ꯃꯤꯆꯝ ꯀꯌꯥꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯃꯤꯝ ꯂꯩꯇꯗꯅ ꯑꯗꯒꯤ ꯃꯆꯥ ꯀꯥꯏꯅꯕ ꯑꯃꯗꯤ ꯃꯃꯥ ꯀꯥꯏꯅꯕ ꯃꯄꯥ ꯀꯥꯏꯅꯕ ꯀꯌꯥ ꯊꯣꯏꯕꯁꯤ ꯃꯁꯤ ꯇꯧꯔꯣꯏꯁꯤ ꯍꯥꯏꯕ ꯃꯦꯁꯦꯖꯁꯤ ꯑꯍꯥꯟꯕ ꯄꯤꯖꯒꯦ ꯃꯊꯪꯗ ꯑꯣꯀꯦ ꯍꯧꯖꯤꯛ ꯏꯁꯨꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯒꯤ ꯌꯨꯝꯁꯤ ꯅꯤꯡꯊꯧꯈꯣꯡꯅꯤ ꯅꯤꯡꯊꯧꯈꯣꯡꯁꯤ ꯆꯨꯔꯆꯥꯟꯄꯨꯔ ꯐꯥꯎꯁꯤ 30 ꯀꯤꯂꯣꯃꯤꯇꯔꯅꯤ ꯑꯗꯨꯒ ꯇꯣꯔꯕꯨꯡ ꯍꯥꯏꯅ ꯃꯌꯥꯝ ꯏꯁꯨ ꯍꯧꯔꯛꯄꯗ ꯃꯩ ꯊꯥꯗ ꯇꯧꯔꯤꯕ ꯇꯣꯔꯕꯨꯡ ꯍꯥꯏꯕ ꯑꯦꯔꯤꯌꯥꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒꯤ
15 to 16 around 20 kilometer gi manung leiba mafam ni aduna directly adum pau phangi kai thoi hoji kai dauri habagi pau se adum ngona so adum update adum le aduna mai yum kya mai tha khre adi mi yoi kya ma si khre aduga ekoi aigi leiba yum aigi ningthau khong da su game mari manga ne ko hauji hanga le se ke game sing asi da mi masing yami torbung dagi lai chuchanpur dagi lai adagi soi ba mafam sing kumbi dagi saiton dagi hari ba mafam sing da affected oraba mafam sing lai pham lai tara mai yum mai tha khra ba macha kai ra ba mama kai ra ba kaya ama hai ba game sing si da huji so adum lai ri aduna ekoi khun da ekoi le kai da lai ra bina already ekoi di adum ekoi gi support haibadi maybe moral support physically chala wari watai sa na to biba bung son thaba ya de khoi leiri ekoi kai to sigi haiba tan ba se adum already ekoi hau kra bani mathang da chana thang na ba degi phiron degi paisa khara do rega su ekoi chat na piba adu di adum already hau gre ekoi sai side de gi ta sing haijara ba ado hojen continue da ulai gani hadi game hum mari da lai basi mi hi masing yam kre ha tare lising ani hum gi sang le ki hari ba game ani hum da lai basi hadi yam lam na dramina around 17 km ai je yam na dramina ai gi wafam da game hum mari da lai coming to Canada okay meg na tori basi Manipuri Association of Canada na masi gi motto si kaino haga ekoi mapan da lejaraga su ekoi na back home hadi ekoi na Bangladesh lai Assam dagi lai dagi Manipuri lai na traga ato pampham amadagi Manipuri ama oina la agadi ekoi ge lehori ba root sida kariguma tamamada any issue thok mada kai to any problem ama na traga not only problem adagi recognition lok pa adagi prithibi gi da maming porok pa anything thok matam da ekoi contribution kai to bai yai amadi contribution tausi habigi moto da ne ekoi Manipuri Association of Canada lekhat khibasi aduna mamang su oja sing ekoi gi oja nil hoi oja adagi oja ano hoi myam na panbi khibaduni aidi already ekoi mamang ga thoki ba thok sing ekoi mateng pang na support to la khri same like adumna hari ba hoji thoi bi su si da su ekoi soin na mak mateng pang si amadi kari tauri habaduni hoji laningi badi ahanbada issue se hek thokpaga ekoi mayam si group same the wari batai sanadana kai to sigi habasi khanaba se yam sangna huna kre dare issue sin nemthara kadra haba nemthara tabadagi masing na dum sibagi masing halakpa mai thaba dagi adu tawbo hengalakpa dagi ekoi kari tawge harga kai tawge ha matam dai koi hojik ahanbada ekoi otawala chatana mayam kanoda consulate commissioner of India the chatna koi memorandum ma submit tawkre ai tawjakre submit tawjesina kari hajari hai matamda koi haiba annosing si santi lehansi aduga santi lehansi amadi masi matung dana masi thoktana ba koi matawsi haiba ma masi adu matawkre it's around Toronto dagi Ottawa around 400-500 kilometer ni koi chatna gari thawdana submit tawrisi madu malai han step ta ani suba step ta ngarang mak Toronto gi mayam khra miyam je punna da Nathan Phillips squad chitna mayam Manipur les libo mai te miyam chitna hari bi susi same thing thon da nabagi do the agenda do da chitna koi protest habadi koi tawroi si habagi do mayam da message am bijakre matung tarakpada ekoi hoji larisi mamang ekoi na thokribi su singda mating pangkiba adugumna ekoi su soidana mak tawpham thoi heba point ne en hoji laksaning ibasi ekoi sida lady basing sidagi ain haji khibaduni aidi yum ga nangnare aduna already started same time athopa mayam su tawbiri aduga loina as a group mayam sigi collective oiba ama tawsi habagi hoji khana ba hore kramain tawsige hoji kudak makta haiba aid asi hadi mating si piba yarabra haibagi tanja duni khoji khana lejarise once akoina okay haiba tanja si yaure hargadi anytime akoi hoji khana basi almost cannot tore hatare almost akoi decision gi phase ama lakadore decision gi phase hek lag matam dane hoji ki haiba Manipuri Association Canada gi members in the request of the kharadang angam mating maybe in the form of money maybe in the form of cloth or whatever adu singdu ekoi collection tonabagi progress am lejari adu asi mangai aina hanba oina thamdening masi thank you yes because ai asum mathangi keno sida sum lak tenge de khalitang akhoi
ꯑꯩ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯑꯩꯈꯣꯏ ꯀꯣꯃꯦꯟꯇ ꯀꯩꯗ ꯌꯥꯝꯅ ꯏꯆꯪ ꯊꯧꯕ ꯑꯃꯗꯤ ꯌꯥꯝ ꯇꯧꯍꯟꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨ ꯑꯩꯈꯣꯏꯒꯤꯁꯨ ꯂꯤꯃꯤꯇꯦꯁꯟ ꯈꯔ ꯂꯩ ꯑꯣꯖꯥ ꯃꯌꯥꯝꯁꯤꯡꯅ ꯅꯤꯡꯁꯤꯡꯕꯤꯔꯁꯤ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯑꯗꯨ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤꯁꯨ ꯂꯤꯃꯤꯇꯦꯁꯟ ꯈꯔ ꯂꯩꯕꯅꯤꯅ ꯑꯣꯖꯥ ꯈꯣꯏꯅ ꯑꯩꯈꯣꯏ ꯀꯣꯃꯦꯟꯇ ꯄꯤꯕꯤꯔꯛꯄ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯤꯕ ꯃꯌꯥꯝꯃꯛꯁꯨ ꯑꯩꯈꯣꯏꯅ ꯇꯧꯕꯗꯤ ꯉꯝꯖꯔꯣꯏ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯑꯗꯨ ꯃꯊꯪ ꯑꯩꯈꯣꯏ ꯁꯨꯝ ꯇꯥꯟꯅꯖꯒꯅꯤ ꯑꯗꯨ ꯃꯊꯪꯒꯤ ꯔꯥꯎꯟꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯅꯟꯇ ꯀꯨꯃꯥꯔ ꯁꯤꯡ ꯅꯤꯁꯤ ꯑꯣꯖꯥ ꯑꯅꯟꯇ ꯀꯨꯃꯥꯔ ꯁꯤꯡꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯑꯅꯟꯇ ꯀꯨꯃꯥꯔ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯂꯥꯛꯄꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯦꯛꯀꯤꯁꯨ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯔꯝꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯅꯤꯄꯨꯔ ꯈꯛꯇꯒꯤ ꯅꯠꯇꯕ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯥꯏꯅꯣꯔꯤꯇꯤ ꯏꯁꯨ ꯍꯥꯏꯇꯥꯔꯦ ꯂꯤꯡꯒ꯭ꯋꯤꯁꯇꯤꯛ ꯃꯥꯏꯅꯣꯔꯤꯇꯤꯕꯨ ꯑꯣꯏꯔꯣ ꯑꯦꯊꯅꯤꯛ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯔꯣ ꯔꯤꯂꯤꯖꯤꯌꯁ ꯃꯥꯏꯅꯣꯔꯤꯇꯤꯒꯤ ꯃꯇꯥꯡꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯃ ꯅꯪꯈꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯔꯛꯄ ꯑꯦज ꯑꯦ ꯑꯦꯛꯇꯤꯚꯤꯁ ꯑꯃ ꯑꯣꯏꯅ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯩꯇꯩꯒꯤ ꯀꯩꯅꯣꯗꯁꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯀꯩꯅꯣꯁꯨ ꯊꯧꯗꯥꯡ ꯀꯌꯥꯗꯁꯨ ꯁꯔꯨꯛ ꯌꯥꯕꯤꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯣꯖꯥꯅꯟꯇꯗꯒꯤ ꯉꯥꯏꯍꯥꯛꯇꯪ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯈꯔ ꯈꯖꯤꯛꯇꯪ ꯇꯥꯖꯅꯤꯡꯉꯤ ꯑꯟꯃ꯭ꯌꯨꯠ ꯇꯧꯕꯤꯌꯣ unmute. Tare. Yeah. Okay. Primero conversation or the I have to challenge the Honbi Shigitam Tagacheria. Taribo. Tai. Some the ethical no matter door some hybrid tari. Nishi, Nilkumar, Nabakishwor, Russiachand, Egi Sradam Bhakti, Thambi. Nilkumar, Russiachand, Bodhi, Escadumni, Koi Mayam, in a happening Samdagi Manipur Egi Ima Imen Ivo Ipai Pudo Pupumni, Pelon Manabani, Mabiti, though River Todo Mayamdu, Yamno, Redo Mayamdu attack Shanti, a Ishwar the Nigeri. My opinion. The practical field Lucingo in Hyderabad, government Pudiva, chief minister Amashong Maglunaba, MLA Kumbu, Amash social activist Manipur, Mayam. The root cause for the reason, we know, provincial government, federal government close the and the cookie Taliba, my Pangana administration to Jabra Zadra, Haibagi Matanga, the coin national Louis the Viramani, the Moina Ashigi Tabakunmoxi, I could patai. The coin on the no whether Japan never memorandum submit to one chamber. The practical freedom Manipur the government from piping a quay what from the India government Moigi Union given the federal government provincial government state government and federal government have to be a discuss. Public mayamna
micham mayam vote piraga moibu elect tawhibani ado moina indijana ki nation ki sampradaya ki community ki apata badil singo mayamna indijana public thok mayam se ashini aina uji hiding badi ado why wari mayam di tajare thoi wari se karigi di thokri mo karambal lake ki thoi bano country ma lairadi state ma lairadi jail ma lairadi asum worldwide the thokni adu solve thokki mamang da wa thokki thok loiraga koi wa ta na mani thokpagi symptom si lairadi au pubiba mayamna mangju na karam tong solve tawni haibasi koi ate ne gi thokriba mayam dagi adugi lesson si lawum thoi hoji koi Canada lay ba meti miyam tapibo zabro isibo tabro khara net se khara shole net si yamna shole aduna akoigi wa haibada khajik tang panba oina taw adu kana ta net si data da tangshalaga jagadra nataga na sum ai sigi data net si phabon khangde karam madagi week oiba anyway net se khara nuai ta adu mathangi round ta mung laksage hojik akoi amtang mathangi round si da karigumba net se khaitanga pharaga dik sagi wari sing ji tabu di khara tai tatlaga taban do aduna khajitang nuai aduna akoi mathangda amkamu akoi oja leisemba akoi Nilkumar Naorem da amtang laksage akoi ngasigi hada chireba matamda akoi discussion si simjabani tasengna da akoi thodokpa wahai punamak akoi siga haibasu ngammoi haifam su kano leite haitare mafum leite aduna khajitang adagi wakhanda akoi asigumba thodok asi mathangda thoktanaba kari tawba yaba aduga loinana akoi sonda leiriba akoi chamna haitare cham praja ama oina Manipur nusiba imalamda mejei boro kuki boro nagabu oiro chimi boro tami boro banglo sai loina amatani hana khanjei tasena hai koi mapanda leijaraga su Manipur haibada Manipur da leiba puna mokusa koina amatani hana khalaga Manipur gi takhat pasine koina pamise kanglup masen gi nuaitaba mejei gi boro amagi boro koi kaidonu su pamkiba leite su pamjade aduna koina pamjadi basidi pi tasena haragadi asigi keno si program fanabada kari tawba jai masung tungda thon sanaba kai ta pui habad adugi matang su Promote ai voice se kara clear oina tahodre engonda wafam kara tambiu haibigiba mali natra hoi hoi tasengna hoji oriba keno irang haigada kangku irang se koina kaidonu su koningi tasengna koina haibadi ngasai mapanda leiba amadi Bangladesh gi taro koisu asami taro koisu koina Manipur hara khangi si meti khakte na tel Manipur da tabina de beina opuna maksu simi koina ga boro kuki boro paite boro pangal boro koi loina amatte ni hana khanna mayam hu takut de koina pami aduna asigumba kangku irang se koina kaidonu su koningba pamde thoki thok hanmingde asigi matangda tungda asigumba thodoki thoktanaba kari tawba jai natrana kari tawba jai akoina budi hajabadi natteko adu karam haina kari tawraga sigi kanti warosin mak propo ngamnasu karam leiraga di kari tawba jai habi adugi matang kan sangba aduga loina koi mapanda leiraga su koina kari thum thoi sigi karam su ya ba jai matang haibiriba point sigi matangdadi masi jamna chawba the scope of the discussion is very big, right? haibadi masi jamna chawba scope amane masigi matangda haiba taragadi aikoina mapanda leijariba aidi lamdam tamna leibiriba leijariba koina yam kanna madudaiduda opinion piba pidaba adugi mathakta ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥ ꯑꯅꯟꯇꯅ ꯍꯥꯏꯕꯤꯈꯤꯕꯒꯨꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯁꯦ ꯃꯐꯝꯗ ꯂꯩꯕꯤꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯀꯔꯝꯅ ꯍꯥꯏꯕꯗꯤ ꯑꯣꯏꯔꯤꯕ ꯍꯥꯏꯗꯤ ꯊꯧꯗꯣꯛ ꯀꯔꯤꯒꯨꯝꯕ ꯑꯋꯥ ꯑꯅꯥꯁꯤꯡꯁꯦ ꯀꯔꯝꯅ ꯇꯧꯔꯒ ꯃꯁꯤꯕꯨ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯌꯥꯒꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕꯗꯣ
maduna aidi action tawbado maduna khwaidagi achumba oigani haina khalli adubu personal gi or in general akhigi khanba taragadi solution problem ama leiba taragadi madugi problem se karino madugi problem se kamaina solve tawgani habase yamna aidi chamchamna hairaga tactical solution and then strategic solution ani thokna yengba yai hojik ki oina oiriba awa anasidagi tactical solution hujik ki oiba awana sidagi hujik ki oina masibu ingdhanaba tawba machangi aduna matam sida in this 11 hour akoina kari kari tawphum thoi haibana chingba awa ana tarba singbu mateng pangba adagi tawriba leptaba edi khuthoknaba singsibu kramai toroga matam kharatagi warasu ingthagadaba asina chingba tactical solution miyam khangde or edi ngakpi shanbiba sing laktana or police manipur ki khangde or leiriba army sing khangde laktana madugu edi ngakpi ngak shenba ma hojiki oina solution oidaba jade maramdi pau tabagi matungina ngasi maksu jum tara mai thai haina tai adubu maigi animakta su toramba sujai ingdharamba sujai madugi arepa paududi akoina khangdabanina adu paugi khuthangdagi phangjabagu khaktani aduga khwaidagi oribase akoigi strategic solution karamai tauna matam sangna asigumba makalgi awabase thengnadana lakribano amasung masibu matam chuppagi oina karamai tauna masibu ingdhaba yaba permanent solution ama purakpagi damakte strategic oiba mawongda madu aikoina taban aidi ngasigi unaribasida phongdoknadragasu haibadi luching purial singna madugi khanaraga matam chuppagi oina karamba solution purakani haibado khanabi phamtoi maramdi jati ama leibak ama leiba haribase icham chamna lakhiba nate aikoina khangbagi matungina maitei aidi manipur lamdam leipak asida leiribase ngasidagina aidi leiriba manipur gi itihas ki matungina royal chronicle gi matungina chehili sing ani hena palaklaba madugi itihas to yamna kupna jengjenba matamda haukriba itihas ki thengang kayada karamna achireba matam singdagi adugi awa ana chireba mikup singdubu ngakthok jati ama oina nation ama oina hinglakhi haibase madugi para kaya tambidana itihas tu da laikhrabani haujikki mirolna oiriba situation sing asibu haibadi luching purial singna khanbi bhamthoi aikhoise matam gi oina aina phongdokcheriba wafamse yamna khang haijadana phongdokchebade nate ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜꯁꯤꯡꯅ ꯃꯇꯝꯒꯤ ꯑꯣꯏꯔꯤꯕ ꯏꯍꯧꯒꯤ ꯏꯊꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯤ ꯑꯣꯏꯖꯐꯝ ꯑꯗꯒꯤꯗꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯕꯗꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯗꯅ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯈꯛꯇ ꯅꯠꯇꯅ ꯂꯩꯄꯥꯛꯀꯤ ꯑꯣꯏꯁꯤꯒꯦ ꯍꯥꯏꯕ ꯃꯗꯨꯒꯨꯝꯕ ꯁ꯭ꯄꯤꯔꯤꯠꯇꯣ ꯂꯩꯇ꯭ꯔꯒꯗꯤ a permanent solution purakpa jaroi adubu mapandagi aikoina news ki khuthangdagi khangde karidagi khangde tajabagi matungina hokhiba chahi khara sida aina tabana haijarabada aikoigi chief minister na paikhat puriba thaurang sing asi aikoigi leiriba manipurda ta khundamineriba ichininaw sing chingtam animakpu amatta oiba muyengda pusanba maigei animakta kramhaina chawkhatpa purakpa amana amada pendaba singsibu kramai tauna taisinaba yabagi haibagi khongthangda samgat sagaliba aduga loinana iramdam asida aikoigi mangba takpa aibadi madugi influence na haibadi chingi lamsingda nisana chingbagi
kari popi thaba khangde atuna kramaina ngakthoga madugi muhutta kana ba mongda purakani na haina paikhat liba masi singsigi id the objective sings is very important masi singse khana ba chumi ekoi id chingmi tami ichinau singi manungda pendaba leiramba jai adubu phaminaraga id angam tanabagi nataba masigi muhutta kari tawsigi haiba id masina kari kanaba purakani haibana chingbasi masi jamna chamna lawragasu yamna awangba thakta id leiramgani madugi pros and cons mayamdo madu singdo jamna detail oina akoina khangdragasu madu soidana leiramgani loinana chadiba id government na hojiki matamda aibadi masi manipur khaktagi natte mapanda id bharat ki aikoi ngasidi india gi part amo oina lerimani indian constitution gi matungina paikhaliba thong thoram singsi manipur khaktada natte bharat ki mafam kayadasu bharat ki wangmadagi lakpa miyoi sing kayana id khundara agadi aikoi gi kramaina ngakthokani haibana chingba madugai duda aikoi gi madugi energy kamaina puthokani haibna chingba khanariba mayamse asigma makhalgi awangba thakki strategic oiba kanglon singche kramai tabuna ekoi jasinaraga masigi kanabase furup ama khaktagi oiroi leipak tuda lamduda leiriba ekoi ngasimaksu piklaba manipur lamdam hairagadi india ga sangdamnaraga ekoi gi leminariba chingtam ichininaw aduga loinana mapandagi india gi edi laiba atopa kanglapki ichinaw sing amadi hanadegi leminariba ichinaw sing mayam leri meitai amadi chingmi tamita natana makoi sing punamaki ekoi punamaki kana gadaba haibadi chatnalon khara haudoktana maduna future da ngasidi chahi lising ani gi matungda oriba thokdokse atopa chahi lising amagi matungda kari orakani haibase madu jauna khallaga aduguma makhalgi lo singdo puraktragadi ngasi masina fare haina khangi bado chahi cham chani gi matungdadi kari orakadaba situation da madu khana bihobo phai aina thamjariba wafam singse yamna wangna thamjare id very high level view only a detail id in the nitty gritty the changjara so maramaduna ekoi huji huji ki waina tactical oiba solution se hana khanasi aduga strategic sidi lamdamadu da laibiriba ekoi gi khang heraba aja sing amadi luchingba singna masi khanbiu haibase ekoi lamdam tamna leiragasu ekoi tasingna manipur gi natraga india gi oiba history sociology ekoi jam kupna khangjai maramdi ekoi padana madu edi khangdana lakhrabani amasung huji huji ki oriba situation se masisu pau tabani na khoidum khange aduna masida khanaba yaba menkhatpa jaba achauba id there is a big vacuum that we can still fill up masi akoi propose taujage masi singse khanabiraga permanent solution ama purak audragadi lakadaba matamda masidagi hena atai kari khudung thiningai lakani habasi awangba miyengda akoidasu nungnangba phok lei maramaduna mayang mafamda haijariba high level loina thamjariba wafam singse raga ai matang sida ai gi points thamjage Taung promote ki se makon hi am ta pi am ta dre tappe anum tappe microphone gi headset to khari tai ri am tappo yeah pramod ya
fazana taadiye wari adugi aije ꯀꯩꯅꯣꯁꯤ ꯃꯊꯪꯗꯗꯤ ꯉꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯍꯧꯖꯤꯛꯀꯤ ꯏꯔꯥꯡꯁꯤꯗꯤ ꯉꯁꯤꯃꯛ ꯅꯠꯇ꯭ꯔꯒ ꯍꯌꯦꯡꯃꯛ ꯂꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗ꯭ꯔꯦ ꯅꯠꯇ꯭ꯔꯣ ꯑꯧ ꯂꯣꯡ ꯇꯥꯔꯝ ꯁꯣꯂꯨꯁꯟ ꯅꯠꯇ꯭ꯔ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯨꯔꯛꯄ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯔꯒ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯇꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯕ ꯃꯄꯥꯟꯗ ꯂꯩꯔꯒ ꯀꯔꯤ ꯇꯧꯕ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕ ꯑꯗꯨꯒꯤ ꯁꯝꯂꯞꯄ ꯍꯥꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥ ꯑꯅꯥꯗ ꯑꯣꯏꯔꯁꯨ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯑꯣꯏꯕ ꯌꯥꯕ ꯍꯦꯜꯞ ꯇꯧꯕ ꯌꯥꯕ ꯑꯗꯨ ꯇꯧꯕ ꯌꯥꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯥꯕ ꯍꯣꯏ ꯑꯩꯈꯣꯏ ꯑꯣꯖꯥ ꯅꯤꯜꯅꯁꯨ ꯃꯔꯤꯛ ꯆꯨꯝꯅ ꯈꯔ ꯍꯥꯏꯕꯤꯈ꯭ꯔꯦ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯂꯣꯡ ꯇꯥꯔꯝꯒꯤ ꯑꯣꯏꯕ ꯁꯣꯔꯠ ꯇꯥꯔꯝꯒꯤ ꯑꯣꯏꯕ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯈꯣꯠꯄꯒꯤ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯂꯥꯞꯅ ꯂꯩꯕ ꯁꯤꯗ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔ ꯄꯥꯏꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯏꯆꯝ ꯆꯝꯖꯕ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯣꯂꯨꯁꯟꯁꯤ ꯍꯦꯛꯇ ꯄꯣꯔꯛꯄ ꯌꯥꯕꯁꯨ ꯅꯠꯇꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯕꯗꯤ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯊꯣꯛꯏꯕ ꯏꯔꯥꯡ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯤ ꯇꯨꯡꯗꯁꯨ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯈꯔ ꯆꯤꯡꯅꯕ ꯑꯗꯨꯝ ꯂꯩ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯃꯅ ꯗꯤꯃꯥꯟ ꯇꯧꯏ ꯑꯃꯅꯁꯨ ꯗꯤꯃꯥꯟ ꯇꯧꯏ ꯑꯃꯒꯤ ꯀꯥꯡꯂꯨꯞꯅꯁꯨ ꯗꯤꯃꯥꯟ ꯇꯧꯏ ꯌꯥꯅꯤꯡꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯃꯅ ꯍꯥꯏꯕꯗꯨ ꯑꯃ ꯌꯥꯅꯤꯡꯗꯦ ꯑꯃꯅ ꯍꯥꯏꯕ ꯑꯃ ꯌꯥꯅꯤꯡꯗꯦ ꯑꯗꯨ ꯈꯔ ꯅꯤꯡꯉꯥꯏ ꯁꯪꯗꯥꯟꯅꯕ ꯑꯗꯨꯝ ꯂꯩꯁꯨ ꯅꯤꯡꯉꯥꯏ ꯁꯪꯗꯥꯟꯅꯕꯁꯤ ꯂꯩꯔꯒꯁꯨ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯪꯍꯧꯗꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯚꯣꯜꯀꯦꯅꯣ ꯏꯔꯞꯁꯟꯒꯨꯝꯕꯅꯦ ꯃꯁꯤ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏꯒꯤ ꯕꯔꯁ ꯇꯧꯔꯝꯗꯥꯏꯁꯤꯗ ꯈꯨꯗꯛꯇ ꯑꯥꯔꯀ꯭ꯋꯦꯛ ꯇꯣꯏꯁꯤꯜꯂꯀꯥꯟꯗ ꯕꯔꯁ ꯇꯧꯔꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯗꯤꯃꯥꯟ ꯃꯌꯥꯝ ꯑꯃ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯄꯨꯟꯁꯤꯜꯂꯝꯃꯒ ꯈꯨꯗꯛꯇ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯏꯟꯀ꯭ꯂꯨꯖꯟꯁꯤꯅ ꯈꯨꯠꯂꯥꯏ ꯑꯣꯏ ꯁꯤꯖꯤꯟꯅꯔꯒ ꯇꯧꯈꯤꯕꯅꯤ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯇꯥꯕꯗ ꯄꯥꯎꯁꯤ ꯑꯗꯨ ꯇꯨꯡꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯃꯣꯠꯇ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯕꯣर्डरꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯃꯁꯤ ꯍꯥꯟꯅ ꯁꯣꯜꯕ ꯇꯧꯕꯅ ꯍꯦꯟꯅ ꯐꯒꯅꯤꯅ ꯈꯜꯂꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯁꯤꯒꯤ ꯕꯣर्डरꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯁꯣꯜꯕ ꯇꯧꯗ ꯇꯥꯔꯒꯗꯤ ꯍꯣꯏ ꯀ꯭ꯋꯥꯊꯥ ꯀꯩꯅꯣ ꯁꯣꯝꯗꯒꯤ ꯃꯣꯏꯒꯤ ꯈꯨꯟ ꯇꯥꯏꯅꯕ ꯁꯣꯝꯗꯒꯤ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯑꯗꯨꯝ ꯃꯣꯏ ꯑꯩꯈꯣꯏꯁꯨ ꯅ꯭ꯌꯨꯁ ꯑꯗꯨꯝ ꯌꯦꯡꯕꯅꯦꯅ ꯑꯗꯨꯝ ꯇꯥꯖꯩ ꯑꯗꯨꯝ ꯃꯣꯏꯒꯤ ꯈꯠꯅꯔꯦ ꯃꯣꯏꯅ ꯆꯪꯁꯤꯜꯂꯦ ꯄꯤꯂꯔꯗꯒꯤ ꯑꯗꯨ ꯇꯧꯔꯦ ꯈꯣꯠꯂꯦ ꯃꯁꯤꯒꯤ ꯕꯣर्डरꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯆꯪꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯌꯥꯟꯃꯥꯔ ꯕꯣर्डरꯒ ꯏꯟꯗꯤꯌꯥ ꯕꯣर्डꯔꯁꯤ ꯃꯁꯤꯒꯤꯁꯤ ꯐꯦꯟꯁꯤꯡ ꯇꯧꯕꯤꯗꯅ ꯏꯁꯇ꯭ꯔꯤꯛꯂꯤ ꯃꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯁꯤꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧ ꯇꯥꯔꯒꯗꯤ ꯏꯟꯐ꯭ꯂꯛꯁ ꯂꯥꯛꯏꯕ ꯏꯃꯤꯒ꯭ꯔꯦꯟꯒꯤ ꯏꯟꯐ꯭ꯂꯛꯁꯁꯤ ꯍꯟꯊꯕ ꯇꯥꯔꯒꯗꯤ ꯍꯣꯏ ꯐ꯭ꯔꯤꯂꯦꯟꯁꯀꯤ ꯇꯥꯏꯞꯇ ꯆꯪꯗ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯍꯟꯊꯔꯛꯀꯅꯤꯅ ꯈꯜꯂꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯗꯨꯒ ꯑꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯁꯣꯜꯕ ꯇꯧꯗ ꯇꯥꯔꯒꯗꯤ ꯉꯔꯥꯡꯗ ꯊꯥꯗꯣꯔꯛꯈꯤꯕ ꯁꯦꯟꯁꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ 1969ꯗꯒꯤꯅ 2023 ꯐꯥꯎꯗ ꯊꯥꯗꯣꯔꯛꯄ ꯌꯨꯝ ꯚꯤꯂꯦꯖ ꯂꯩꯔꯝꯕꯗꯨ इवन उखरुल डिस्ट्रिक्ट येंगो नगा तारंबा मो 1969 लेरम मोई चामगा समथिंग लेरमे अदु हौजिना -14 चले मोई हंधरकले अदुगा हारिबा कोई की चिना तारिबा लम मैक्सिमम चुचांबु अदगी कांबोपी सिदना चामंगागी मथक मथकता हाइगले अदु असुमैना सुम हाइगलखिगनी होजिसु अदुम मोइना ताबा याबा लम अखोगी अखोगी मनिंगदसु तासलईसी अनौ अनौवा अखोई इंदोमजा होय अदगी अखोई ngah लेतना अखोइजु निंगाई संगदानबा तौई कुरकुंदसु अखोइना गवर्नमेंट यामना तोइना वाकतना दुम लई ngah लेतना कईगिनो हारगा दरबाना पिरमिबा लम सरुक अदुगिदु मखोइना सुम लौसलक्पा अदगी अखोइगी अहनसिंग थाइनगी लम लैरंबसिंदो मखोइदा योनसनबिरंबा अदुम तौदना
ꯆꯔꯥꯡꯅꯔꯒ ꯑꯗꯨꯝ ꯂꯩ ꯍꯥꯏꯕ ꯁꯤꯒꯤ ꯊꯕꯛꯁꯦ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩꯗꯤ ꯀꯅꯥꯗ ꯌꯣꯜꯂꯤꯕꯅꯣ ꯈꯣꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯁꯨ ꯀꯟꯅ ꯃꯄꯥꯟꯗ ꯂꯩꯕꯅꯤ ꯑꯗꯩ ꯌꯨꯝꯁꯤꯡꯅꯁꯨ ꯃꯤꯅ ꯌꯣꯟꯕ ꯃꯇꯝꯗ ꯀꯅꯥꯅ ꯊꯦꯡꯅꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩꯗꯤ ꯑꯩꯈꯣꯏꯅ ꯐꯅ ꯍꯥꯏꯖꯔꯒꯁꯨ ꯁꯤꯒꯨꯝꯕꯁꯤ ꯄꯥꯛꯅ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗꯒꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯃꯇꯦꯡ ꯄꯩꯁꯥ ꯑꯣꯏꯔꯣ ꯐꯤꯔꯣꯟ ꯑꯣꯏꯔꯣ ꯀꯔꯤ ꯀꯔꯥ ꯑꯩꯈꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯁꯤꯡꯗ ꯊꯥꯕ ꯃꯇꯥꯡꯗꯨꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯥꯃꯣꯅꯕꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯉꯁꯥꯏ ꯃꯥꯒꯤꯗꯤ ꯅꯤꯡꯊꯧꯈꯣꯡ ꯂꯩꯕꯅꯦ ꯕꯤꯁꯦꯝꯄꯨꯔꯗ ꯑꯩ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯇꯣꯏꯅ ꯄꯥꯎ ꯐꯥꯎꯅ ꯑꯗꯨꯝ ꯍꯪꯉꯦ ꯃꯥꯅꯁꯨ ꯑꯩꯈꯣꯏ ꯁꯤ ꯇꯧꯔꯤ ꯑꯗꯨꯗ ꯇꯧꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯞꯅ ꯂꯩꯕꯅꯦꯅ ꯐꯤꯖꯤꯀꯦꯜꯂꯤ ꯑꯩꯈꯣꯏꯅꯗꯤ ꯋꯥꯔ ꯇꯧꯕ ꯂꯥꯟ ꯇꯧꯕꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯅ ꯌꯥꯎꯕ ꯉꯝꯗ꯭ꯔꯒꯁꯨ ꯍꯌꯦꯡ ꯇꯨꯡꯒꯤ ꯑꯣꯏꯅ ꯁꯣꯂꯨꯁꯟ ꯄꯨꯔꯛꯁꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯃꯁꯦꯟ ꯄꯨꯟꯁꯤꯟꯕ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯒꯤ ꯃꯈꯣꯏꯒꯤ CSO ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒ ꯇꯥꯟꯅꯔꯒ ꯅꯈꯣꯏꯅ ꯄꯦꯟꯗꯕꯗꯨ ꯀꯔꯤꯅꯣ ꯄꯦꯟꯗꯕꯗꯤ ꯂꯩꯔꯝꯒꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯆꯍꯤ ꯀꯌꯥꯅꯣ ꯁꯔꯀꯥꯔ ꯄꯥꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯤꯔꯦꯞ ꯑꯣꯏꯅ ꯊꯥꯒꯠꯂꯤꯕ ꯃꯤꯗꯨꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯦ ꯃꯈꯣꯏꯒꯤ ꯃꯤꯔꯦꯞꯅꯦꯅ ꯊꯥꯒꯠꯂꯤꯕꯗꯨꯅ ꯃꯈꯣꯏꯒꯤ ꯆꯥꯎꯈꯠꯅꯕꯒꯤ ꯊꯥꯗꯔꯛꯏꯕ ꯁꯦꯟꯊꯪ ꯄꯩꯁꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯚꯤꯂꯦꯖꯇ ꯃꯈꯣꯏꯒꯤ ꯑꯃ ꯈꯪꯗꯦ ꯌꯧꯗꯕꯅꯦꯅ ꯀꯩꯗꯧꯔꯦ ꯃꯣꯏꯒꯤ ꯗꯦꯕꯂꯞꯃꯦꯟꯗ ꯁ꯭ꯂꯣ ꯑꯣꯏꯔꯦ ꯁ꯭ꯂꯣ ꯑꯣꯏꯔꯛꯄꯅꯤꯅ ꯆꯍꯤꯗꯨ ꯁꯨꯝ ꯁ꯭ꯂꯣ ꯁꯨꯝ ꯇꯞꯊꯔꯛꯄꯗꯩꯗꯤ ꯃꯈꯣꯏꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯕꯖꯥꯔꯗ ꯂꯩꯕ ꯑꯗꯒꯤ ꯑꯥꯎꯠꯁꯥꯏꯠ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯑꯦ ꯑꯗꯨ ꯁꯨꯝ ꯇꯞꯅ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯌꯥꯝ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯌꯥꯝꯁꯤꯅ ꯁꯨꯝ ꯇꯥꯟꯅꯔꯀꯥꯟꯗ ꯃꯈꯣꯏꯁꯤ ꯗꯦꯕꯂꯞꯃꯦꯟ ꯌꯥꯝ ꯁꯣꯊꯍꯧꯕꯒꯤ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯁꯨ ꯑꯩ ꯉꯁꯤ ꯈꯨꯔꯈꯨꯜꯗ ꯍꯥꯏꯒꯦ ꯀꯣꯏꯂꯥꯁ ꯊꯥꯕ ꯂꯝꯕꯤꯁꯦ ꯃꯃꯥꯡ ꯆꯍꯤ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯎꯗ꯭ꯔꯤ ꯑꯩ ꯏꯃꯤꯠꯃꯛꯅꯗꯤ ꯎꯗ꯭ꯔꯤꯀꯣ ꯑꯗꯨꯕꯨ ꯀꯣꯏꯂꯥꯁ ꯍꯟꯗꯛ ꯈꯛꯇ ꯊꯥꯔꯤ ꯊꯥꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯏꯁꯤꯡ ꯃꯈꯣꯡꯗ ꯂꯩ ꯑꯩꯈꯣꯏ ꯀꯣ ꯏꯁꯤꯡꯗꯤ ꯆꯤꯡꯗꯨꯗꯒꯤ ꯍꯦꯛ ꯊꯛꯄ꯭ꯔꯥ ꯇꯣꯇꯤ ꯏꯁꯤꯡ ꯊꯛ ꯐꯪꯗꯦ ꯑꯩ ꯕꯣꯔꯋꯦꯜ ꯍꯨꯠꯂꯦ ꯏꯁꯥꯒꯤ ꯑꯗꯨ ꯏꯁꯤꯡꯗꯣ ꯑꯥꯏꯔꯟ ꯀꯟꯇꯦꯟ ꯌꯥꯝ ꯌꯥꯎꯋꯦ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝ ꯑꯃ ꯋꯥꯔꯤ ꯍꯧꯖꯤꯛꯁꯨ ꯅꯍꯥꯟ ꯏꯔꯥꯡ ꯃꯔꯛꯇꯨꯗ ꯌꯦꯡꯉꯣ ꯈꯣꯡꯉꯥꯝꯄꯥꯠꯇ ꯁꯟ ꯁꯤꯔꯦ ꯍꯥꯏꯗꯅ ꯍꯨ ꯊꯥꯗꯔꯛꯂꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯇꯣꯇꯤ ꯏꯁꯤꯡ ꯈꯤꯇꯪ ꯂꯥꯛꯄ ꯍꯞꯇꯥ ꯑꯃꯗ ꯑꯅꯤꯔꯛꯀ ꯇꯥꯕꯗꯨ ꯏꯁꯤꯡ ꯊꯤꯡꯖꯤꯜꯂꯣ ꯊꯧꯔꯨꯔꯅꯨ ꯂꯧꯔꯨꯔꯅꯨ ꯍꯥꯏꯗꯅ ꯍꯨ ꯍꯥꯞꯅꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯦ ꯍꯥꯏꯕꯗ ꯑꯗꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯣꯜꯕ ꯇꯧꯕꯗ ꯈꯔꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯉꯝꯒꯗꯧꯅ ꯌꯥꯔꯤꯃꯈꯩꯗꯤ ꯁꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯍꯧꯖꯤꯛ ꯍꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯗ ꯁꯤ ꯃꯣꯏꯒꯤ CSO ꯁ꯭ꯇꯨꯗꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯍꯣꯏ ꯃꯩꯇꯩꯒꯤ ꯀꯩꯅꯣ ꯃꯣꯏ ꯆꯪꯉꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯂꯦꯡꯌꯥꯟ ꯐꯤꯒꯔ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯗꯅ ꯇꯧꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯗꯨ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯕꯗ ꯄꯥꯎ ꯎꯖꯕꯗ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯄꯦꯟꯖꯩ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯦ ꯑꯗꯨ ꯅꯨꯡꯁꯤꯅꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯁꯥꯝ ꯀꯩꯅꯣꯗꯒꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯑꯣꯏꯔꯝꯒꯅꯤ ꯃꯥꯁꯦ ꯃꯥꯅꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯕꯁꯤꯗ ꯆꯥꯅ ꯊꯛꯅꯕ ꯂꯐꯨ ꯊꯔꯣ ꯈꯪꯗꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯐꯨ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯃꯣꯏꯅ ꯄꯨꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯇꯝꯕꯨ ꯇꯥꯏꯁꯟꯅꯅꯕꯒꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯅ꯭ꯌꯨꯁ ꯑꯃꯗꯁꯨ ꯅꯥꯒꯥꯁꯤꯡꯕꯨ ꯃꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯩ ꯑꯩꯈꯣꯏ ꯌꯥꯝ ꯄꯤꯁꯐꯨꯜ ꯑꯣꯏꯅ ꯂꯩꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯍꯥꯏ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯁꯣꯝꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯋꯥꯕ ꯇꯥꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯁꯤꯡꯗꯨꯗ ꯑꯩꯈꯣꯏ ꯁꯤꯗ ꯐꯤꯔꯣꯜ ꯀꯂꯦꯛ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯊꯥꯒꯅꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯣꯏ ꯗꯤꯁꯀꯁꯟ ꯃꯇꯦꯛ ꯑꯃ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯀꯤ ꯑꯣꯏꯕ ꯃꯦꯛꯀꯤ ꯁꯣꯝꯗꯒꯤꯁꯨ ꯑꯩꯈꯣꯏ ꯗꯤꯁꯀꯁ ꯇꯧꯈꯤꯅꯤ ꯄꯩꯁꯥ ꯀꯃꯥꯏꯅ ꯇꯧꯔꯒ ꯄꯩꯁꯥ ꯀꯗꯥꯏꯗ ꯄꯤꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯒꯤ ꯃꯌꯥꯝ ꯑꯃ ꯑꯗꯣ ꯍꯣꯏ ꯁꯨꯝ ꯇꯧꯕ ꯌꯥꯕꯗꯣ ꯑꯗꯨꯗꯤ ꯑꯗꯨꯒꯤ ꯁꯨꯝ ꯆꯠꯊꯒꯅꯤ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯗ ꯑꯩꯈꯣꯏ ꯁꯨꯝ ꯍꯣꯠꯅꯈꯤꯒꯅꯤ ꯍꯥꯏꯅ ꯑꯩ ꯊꯥꯖꯩ ꯍꯧꯖꯤꯛꯇꯤ ꯈꯔ ꯇꯥꯔꯦꯀꯣ ꯍꯣꯏ ꯇꯥꯔꯦ ꯁꯥꯎꯟ ꯌꯥꯔꯦꯀꯣ ꯑꯣꯀꯦ ꯁꯣ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯨꯝ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯁꯨ ꯂꯥꯛꯀꯅꯤ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯅꯕꯀꯤꯁꯣꯔꯗꯁꯨ ꯂꯥꯛꯆꯒꯦ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯃꯦꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯇꯧꯐꯝ ꯊꯣꯛꯏ ꯇꯁꯦꯡꯅꯃꯛ
Canada labor koi Manipuri sing khakta nate ko America de issue mayam kai hatare mateng pangbagi pau himta je Europe da labor de Korea da labor Assam da labor Bangladesh da issue Tripura da issue mayam asigi keno si changhan jare changhan li haitare aduga tawbutabu ngasagi aina su habita kangluki irangi keno si koina yam hanjan kai hata yam deeply khangba nate badina khara media da khara phangba adudagi di mayam na khara discussion da di national media da international media da lakpa paw singi khangjaba du khakta ne koina khangise adu hoji hoji oreiba phibam sidai sida koina kari tawpam thoi adu ki matang de khajitang oja koi oja lesemba oja Nilkumar na de haibi khra adu galona na dom gi su kari ningjangba leiba koi Manipur government gi mat ta natragana koi gi India government tabu oraga su adu mek tagine kari tawba jai kari no hade mek as a kai hata whole Canada da labor Manipuri sing represent to bonina ni pen to honing balai ba du matang su ningjang biu adu ga tungda koi gi sida lei riba mayam da kamaina tengmang gani habdo sai khaya pudi thambi kha adu ga su kari tanga sandok na habi ga di atei su phajana no kai hata mayam su tari ba mayam makoina su khara taning ba haita hoi sing su kha thambiram okay thank you Damramon akhoi make ki site de khoina pisuluriba memorandum sida ayamba points yam yawrabani hadi long term kamaina masigi problem solve tawone base maduna han bada khoina haige bado resolve the ST demand haido ST demand jim resolve tawama number 2 da put an end to the unchecked illegal influx influx of migrants immigrants ko adum le stop the unchecked mass forestation adum le immediately provide shelter adagi provide security to sumai tawduna khara de khoina long term gi ba anu khara di khoi memorandum du da yam ba yawjakre madu khana bidana sabak oina pakhalak taraga di khoi long term oina madu kana ba phangani ado hoji ki oina di hoji ki di kai no abda mayam si awana taribani na masida khoina kai tawba yage habaduni aina khanbada taw pramona mention tawbi hibadu aduna hoji khoina to ya hoi hoji khoina tawba yabasi aina su mamang hoji khoi already discussion ji haurabani koi gi kanoda Toronto yes masigi kano se koi memorandum se masida detail do hajarabani masida kai na koi na tahoningi se masina long term gini hoji ki di aina hajaning bada hoji ki di awawa tariba sing de koi karmaina mating pang sige hadi awawa tariba sing da mating pang masi normally money paisa khaktan su yadaba ta ya yauri aduna marak ta awawa tariba maruma pang adagi family leiba khangna chanaba sing da marakta phone to bidna he wari heksan bi ba puning an thabi ganu puning tap thabiu hybrid sing ba adi khoi wari sana matam na kai kari hairak ba shoi ba khoi hujigi ni thogong da leiba game ti da moi hairak si khoi mari rak sure khoi chahi asmai lanjen nar pa se aduna khoi haning dre khoi gi ato mo phom ma pibi ro haiba kamu shauri number 1 ato kamu man hari no khoi di ai chana thangna ba ai gi punsi gi ai gi everything ai hai ba phom single hauri ai di ma phom da hangani haiba kamu su lei khoi kamu mun hai ai gi pure ba lei ke de ai gi pure gi da mak taina photo am khang thamjabani adu photo do mang re hoji adu hoji ka mai had yum mai thadok pi grabin ai adu ka ga ri losil ni hai asi gumba document habdu wakal mai document du di phangbe ya adu ga ngasa gi mana photo am khang ma pure ba lei ke de ba gi photo am khang thamjabadu yum du mai tha ba photo du su lei ke de na takpi su puni nusi ba wari myam lei adu na marak tai khoi na dum wari sana bi ba khangna chana ba adagi kanu lei ba sing se marak ta pau phono bi ba mukoi puning thakot pe puning han da ba this is number 1 khoi na puning thakot point number 1 da ani suba da khoi na tawgira ba si sen thumi mateng khara pangbi ba mukoi da hojik lei ba phom du lei ba sing da chan thangna ba adagi moi hai ba da khoi lupa cham khak lupa cham kha yawjarak pani adu lupa cham di lo singre hojik kai da du hai ba sing ba su malai adu mukoi da khoi na ngam ga de pesa gi mateng khara pangbi khoi na collection tawroga karai da numa sinabi raga aduna hariba game jing da mateng pangbi ba in terms of money or food wore the pure lore ko hariba sing si pb ba asigumba idea sing si ne khoi hojik khoi to be abasi Canada da leina ado aini khamba da wari si initiate already initiate to thamina yam tuna action da onthoro kan have thajaba lei masi manga khoi hojik immediately khoi to be abasi thank you tasengna akhoi su hotna jage haitare akhoi na ngamjaba khara aduga loina Canada lelo mayam da su asigi matang na saru yabi gani thajai adu ta natana koi hoji ki oina di net
ꯁꯤ ꯈꯪꯗꯦ ꯃꯅꯤꯄꯨꯔꯒꯤ ꯅꯦꯠꯁꯤ ꯈꯔ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯍꯥꯡꯗꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯨ ꯑꯩꯅ ꯄꯥꯎ ꯐꯥꯎꯅꯕꯁꯤ ꯈꯔꯗꯤ ꯋꯥꯏ ꯑꯗꯨ ꯑꯩꯁꯨ ꯁꯨꯝ ꯉꯝꯕ ꯃꯈꯩ ꯑꯩꯈꯣꯏꯅ ꯈꯪꯅ ꯆꯥꯟꯅꯕ ꯑꯣꯖꯥꯁꯤꯡ ꯑꯍꯟꯁꯤꯡ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯩ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯩ ꯁꯨꯝ ꯐꯥꯎꯅꯖꯕꯒꯤ ꯁꯨꯝ ꯍꯣꯠꯅꯖꯩ ꯑꯗꯨ ꯇꯨꯡꯗꯁꯨ ꯁꯣꯏꯗꯅ ꯑꯁꯤꯒꯤ ꯉꯝꯖꯕ ꯈꯔ ꯃꯇꯦꯡꯗꯨ ꯄꯥꯡꯒꯅꯤ ꯑꯩ ꯈꯛꯇ ꯅꯠꯇꯦꯕ ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯨ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯁꯨꯝ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯇꯣ ꯃꯊꯪꯗ ꯑꯩ ꯑꯃꯨꯛꯀ ꯑꯣꯖꯥꯅꯤ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏ ꯑꯅꯟꯇ ꯁꯤꯡ ꯅꯤꯁꯤ ꯉꯁꯥꯏꯒꯤ ꯅꯦꯠꯁꯤ ꯈꯖꯤꯛꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯤꯕꯅ ꯍꯧꯖꯤꯛ ꯑꯃꯨꯛꯇꯪꯒ ꯅꯦꯠꯁꯤ ꯀꯔꯤꯒꯨꯝꯕ ꯌꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯄꯟꯈꯤꯕ ꯋꯥꯍꯩꯗꯨ ꯑꯃꯨꯛ ꯔꯤꯄꯤꯠ ꯇꯧꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗ ꯂꯩꯅ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯒ ꯂꯣꯏꯅꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯀꯩꯅꯣꯗꯒꯤꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤ ꯇꯣꯏꯅ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇꯗꯤ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯄ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯏꯅꯣꯔꯤꯇꯤ ꯏꯁꯨ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯁꯨ ꯍꯤꯟꯗꯨ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯕꯅꯤ나 ꯑꯩꯈꯣꯏꯒꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯗ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯣꯛꯇ꯭ꯔꯒꯁꯨ ꯏꯟꯗꯤꯖꯤꯅꯁ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯕꯁꯤꯡꯗ ꯇꯠꯇꯅ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕꯁꯤ ꯌꯥꯝ ꯊꯦꯡꯅꯩ ꯑꯗꯣ ꯑꯁꯤꯒꯤ ꯃꯃꯥꯡꯗꯁꯨ ꯊꯣꯛꯈꯤꯕ ꯀꯌꯥ ꯂꯩ ꯑꯗꯣ ꯑꯁꯤꯗꯒꯤ ꯄꯔꯥ ꯍꯥꯏꯒꯗ꯭ꯔꯥ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤ ꯂꯧꯔꯒ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯀꯔꯤ ꯇꯧꯐꯝ ꯊꯣꯛꯏ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯖꯤꯛꯇꯪ ꯄꯟꯕꯤꯔꯝꯃꯨ ꯄ꯭ꯔꯃꯣꯗ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯑꯅꯟꯇ ꯑꯩ ꯋꯥ ꯑꯝꯇꯪ ꯃꯔꯛ ꯊꯠꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯏꯅꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯃꯥꯅ ꯉꯝꯖꯕ ꯀꯩꯔꯣꯏ ꯂꯩꯀꯥꯏꯗ ꯄꯥꯡꯕꯗꯨꯗꯤ ꯁꯦꯟ ꯊꯨꯝꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯐꯅ ꯌꯥꯝꯅ ꯇꯧꯅꯈ꯭ꯔꯕꯅꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯏꯅ ꯑꯗꯣ ꯑꯇꯩ ꯈꯔꯒ ꯍꯦꯟꯅ ꯆꯥꯎꯊꯣꯛꯅ ꯇꯧꯕꯗꯣ ꯃꯗꯨꯅ ꯑꯟꯗꯔ ꯗꯤꯁꯀꯁꯟꯅꯤ ꯃꯗꯨ ꯈꯛꯇꯅꯤ ꯑꯗꯨꯗꯅꯤ ꯑꯩꯅ ꯅꯤꯡꯁꯤꯡꯉꯦ ꯍꯥꯏꯗꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯏꯅꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯉꯝꯖꯕꯗꯨꯗꯤ ꯑꯩꯗꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯗ ꯑꯣꯜꯂꯗꯤ ꯃꯗꯨꯗꯤ ꯇꯧꯔꯦ It's already started and ꯀꯩꯅꯣ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯣꯏꯅ ꯀꯩꯅꯣꯗꯨꯗꯤ ꯆꯠꯊꯔꯤ ꯍꯧꯖꯤꯛ ꯐꯟ ꯗ꯭ꯔꯥꯏꯚꯀꯤ ꯑꯣꯏꯅ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯣꯀꯦ ꯍꯧꯖꯤꯛ ꯑꯣꯖꯥꯅꯤ ꯁꯤꯗ ꯂꯥꯛꯆꯔꯒꯦ ꯑꯟꯃ꯭ꯌꯨꯠ ꯇꯧꯕꯤꯌꯨ ꯑꯃꯨꯛꯇꯪ mute natine ꯌꯥꯔꯦ ꯍꯧꯖꯤꯛ ꯌꯥꯔꯦ now it's okay okay hoi huji mayamna habigi duniye asiga hoi same thing you hoi Manipuri sessional Canada non-profit organization hoi dira di jawaza Himalaya waqt hoi awan hoi police zoningi choice how have full Canadian citizen nang karigumba violence redinangu report kani what so jam nungai around 2 weeks I should marum pijaga ba karigumba Facebook taga dingulina ka sharing kai ibo put tore asin nai to mayam do aigi should have each popin should jun music lay chain tum help to adoni haije gi badi hoy pamda e no bon jogi Russiachand mayamna hybrid aina karimu nauna hybrid music so pubiriba Manipur gi government gi idagi federal government ga karman lobbying to ka jam strong hoige ekoi kuki gi ekoi maitri da national international figure lawyer communicate guni point ni ashigi depend tawiye koi di micham ni ado so beautiful na khangbi gre indi jana jangbida na unity eradana India government to be Mahaponi, Manipur Irang in future the federal government Indian constitute the close family lege Uthoga and Himatu in the Tautai. Adunatan ꯅꯦꯠꯋꯥꯔꯛꯁꯤ ꯈꯔ ꯃꯌꯥꯝ ꯇꯥꯗꯕꯒꯤ ꯂꯩ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯀꯩꯅꯣꯒꯤ ꯗꯇꯥꯒꯤꯕꯨ ꯑꯣꯏꯔꯣ ꯋꯥꯏꯐꯥꯏꯒꯤꯕꯨ ꯑꯣꯏꯔꯣ ꯈꯖꯤꯛꯇꯪ ꯁꯣꯜꯂꯦ ꯑꯗꯨꯅ ꯋꯥꯁꯤ ꯈꯔ ꯇꯥꯕꯗ ꯋꯥꯅ ꯊꯣꯛꯑꯦ ꯈꯔ ꯇꯥꯔꯒ ꯈꯔ ꯃꯌꯦꯛ ꯁꯦꯡꯗꯕ ꯍꯥꯏꯇꯥꯔꯦ
Teni Shinida, Yamka, and Hajara, Mayam, Hagi, Adu make it through the Giza, Mayam Gadum, Sharuk again. Okay. Thank you, net ki kudong chadaba amadi akoi gi kai hatar akoi asi mar theng nei akoi Canada da lai shu America lai shu Canada da shu net ki problem se sum koi online da virtually asmaina meet tawba natragana program tawda asi tattana thengna ba experience amani doraga shu mayam ngakpi gani akoi gi asoi ngam jawraga shu amo kai hatar technical problem oiba natragana wahai da natragana koina phongdok wakalon phongdok pota kari gumba soiba mayam pen leadership mayam ngakpina bai no luksari mani premier gi makai tagi aduga loin lorana koi ngasi side sida koina hajaru bada saru ya biriba oja sing bosu aina mani premier gi makai tagi mokai sana thagachari ikai khumna jadi no luksari aduga loin lorana tabiri ba mayam bosu audience mayam bosu koina loin wing oina panjadra gasu Assam dagi Tripura dagi Bangladesh dagi Manipur gi khara wale network ki problem sina aduga mapanda leiba koi Canada da leiba America da leiba koi kano da Europe da leiba khara sum yang beri tabuto koi na ngasai harin masing chu koi lik na leiba aduga loina na chekhaina Canada yam chau bo country na koi east ka west ka central ka aduga city ama gi manung da shu pung ama ni drive tro chatok sin tauba adai masam sa ga chin ba family ka chin ba lei aduga shu koi haktang oraga shu mar mata koi kai hatar matam kai thokna na ꯑꯩꯈꯣꯏꯒꯤ ꯃꯤꯇꯤꯡ ꯇꯧꯕ ꯑꯣꯟꯂꯥꯏꯟꯗ ꯃꯤꯇꯤꯡ ꯇꯧꯕ ꯇꯥꯟꯅꯕ ꯈꯣꯠꯅꯕ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯁꯨꯝ ꯍꯣꯠꯅꯖꯔꯤ ꯃꯁꯤ ꯌꯥꯝ ꯃꯊꯪꯗꯁꯨ ꯍꯣꯠꯅꯈꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯤꯗꯤ ꯌꯥꯔꯤꯉꯩꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯤꯅꯕ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯟꯅ ꯅꯩꯅꯕ ꯑꯩꯈꯣꯏ ꯑꯣꯟꯂꯥꯏꯟ ꯚꯔꯆꯨꯋꯦꯜ ꯗꯤꯁꯀꯁꯟ ꯁꯤꯒꯤ ꯑꯔꯣꯏꯕ ꯋꯥꯍꯩ ꯈꯖꯤꯛꯇꯪ ꯊꯝꯕꯤꯅꯕ ꯑꯩꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯂꯩꯁꯦꯝꯕ Nilkumar ꯑꯩ ꯑꯃꯨꯛꯇꯪ ꯊꯝꯒꯠꯆꯒꯦ ꯑꯩꯈꯣꯏ ꯑꯔꯣꯏ ꯋꯥꯔꯣꯏꯁꯤꯟ ꯍꯥꯏꯇꯥꯔꯦ ꯀꯟꯀ꯭ꯂꯨꯁꯟ ꯔꯤꯃꯥꯔꯛ ꯑꯣꯏꯅ ꯃꯤꯅꯤꯠ ꯈꯔ ꯊꯝꯕꯤꯔꯝꯃꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯉꯁꯤ ꯍꯥꯏꯗꯤ ꯗꯤꯁꯀꯁꯟ ꯑꯋꯥꯔ ꯑꯃ ꯊꯝꯃꯒ ꯑꯩꯈꯣꯏꯒꯤ ꯈꯟꯖꯔꯤꯕꯁꯤꯡꯁꯦ ꯂꯝꯗꯝ ꯇꯥꯝꯅ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗ ꯃꯤꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗꯒꯤ ꯌꯧꯍꯟꯅꯕ ꯁꯤꯜꯂꯥꯡꯕꯤꯔꯤꯕ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯄꯨ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯖꯕꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯌꯥꯝꯅ ꯌꯥꯡꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕꯁꯤꯡꯁꯤꯒ ꯃꯇꯦꯡ ꯄꯥꯡꯕꯒ ꯂꯣꯏꯅꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯍꯥꯏꯗꯤ ꯂꯩꯉꯥꯛ ꯄꯨꯔꯤꯕꯁꯤꯡꯅ ꯀꯔꯝꯅ ꯃꯁꯤꯕꯨ ꯍꯥꯏꯗꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯌꯥꯕ ꯇꯥꯟꯅꯕꯤꯌꯨ ꯑꯃꯁꯨꯡ ꯆꯤꯡ ꯇꯝ ꯑꯅꯤꯃꯛꯀꯤ ꯃꯅꯨꯡꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯔꯛꯄ ꯉꯝꯅꯕ ꯀꯔꯤ ꯈꯣꯡꯊꯥꯡ ꯇꯧꯕꯗꯣ ꯍꯣꯠꯅꯕꯤꯌꯨ ꯃꯁꯤ ꯑꯩꯈꯣꯏ ꯍꯥꯏꯖꯕ ꯈꯛꯇꯅꯤ ꯃꯁꯤ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯗꯤꯁꯀꯁꯟ ꯑꯋꯥꯔꯁꯤꯗ ꯑꯩ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯃꯁꯤ ꯈꯛ ꯊꯝꯖꯒꯦ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯅ Okay. Thank you. Thank you. Mathangda akwai Russiachand adongisu akoigi kai haitare mayamda haibiningba amadi akoi tabiriba amasung koi Canada leiriba mayamsu kari haibiningba magaloinana koi hoji kudi akoi paphona basing amde Manipur gi da leiriba oja sing akoi tungdagi akoi meki magidagi shu mari leinaba authority ga haktheng nana wari sanabagi khudong chabasu logani wangai da direct CM ga akoi wari sanabagi khudong chaba logi akoigi kai haitare third koi conference online conference da koi CM gi kai masa mak saruk ya aduna koi da thawat wahi ka su thambiraki aduna koi thajai nongmana kharani sigi manung dorsu makoi mari lenaba authority ga su koi wari sanaba ngamgani haibagi adu ga su kari haine ba adu matang su khajing thambiram Russiachand ꯍꯣꯏ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯔꯒ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯅꯦꯝꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯅ ꯅꯕꯅꯁꯨ ꯃꯌꯥꯝ ꯑꯃ ꯐꯣꯡꯗꯣꯛꯄꯤꯈ꯭ꯔꯦ ꯁꯤꯒꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯦꯅꯦꯗꯥꯗ ꯑꯩꯈꯣꯏꯅ ꯂꯩꯔꯒ ꯇꯧꯕ ꯌꯥꯕꯁꯤ ꯑꯩꯈꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯗ ꯈꯔ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯣꯝꯗ ꯗꯤꯁꯀꯁꯟ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯀꯩꯅꯣ ꯇꯧꯔꯒ CMꯗ ꯋꯥꯔꯤ ꯁꯥꯕ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯐꯖꯅ ꯔꯦꯁꯄꯣꯟꯁ ꯇꯧꯋꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ CM ꯕꯤꯔꯦꯟꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯦꯠꯀꯤ ꯀꯩꯅꯣꯁꯤ ꯏꯟꯇꯔꯅꯦꯠꯁꯤ ꯃꯅꯤꯄꯨꯔꯗ ꯗꯥꯎꯟ ꯇꯧꯔ ꯂꯩꯕꯅꯦ ꯅꯍꯥꯟ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯕ ꯃꯇꯨꯡꯁꯤꯗ
hauramme haurama tong ida amuka mundu mi mangani ma extend tawra leibane na hujiksi paw phaunaba kanamta ngamde moi huje akoina news ki uriba impact riba mayam ji DIPR gi kaino dagi through da chatla moina matam dugi oiba moina paw ti adu moina tawne na yamna wai akoina somdagi data thagi ba si phaw moi lokthokpa khodokpa ngamde pana aduna moi gi ngasai gi hari DIPR gi kaino ti da chatla ganda moi gi network leira ganda da kaktang kaino tawne na aduna ayo akoina aina sum khanbada akoi haiba akoi sida punjalaga akoi ngalitana discussion tawi akoi meke jo adum tanai asom Toronto gi sum akoi jo adum fajara tanai akoi Montreal gi jo adum kari tawbo yai akoi adum oda pamo hoiga ai yam toina adum paw phawna je oda Nishi hoiga jo adum ngalitana ai paw adum phawnai aduga kari tawbo yaba singdu discuss tawraga akoi adum khanaraga adum bangthok niye sum matang hidadi ai thandana tawbo yaba thawak na te sigi laiba ki thawak ni adagi yengbiriba mayam na su moina amapanda laijabani akoina sida laiyoni hairaga akoju physically pangninga ga su chatninga ga su chatpa yadaba masa gi thawak na yadaba mayam ama kano tawone na adu mentally akoina kari tawbo yage haibasi aina haijari duni ai angangsing war field laiba matamda larik laisu haitaba mayam ama yawi ipang pangjaba pathong adu aine somdagi phone tawraga noiji khara sumaina section sumaina laiyu si tawra adi mi di sumai tawrakani haibai koi suggestion khara di pi aina adagi ai constituency gi MLA oriba hoji minister kaino laiba dingko ai di cousin singne adu oiraga so aiju paw phawne hoji kari situation lai security gi kaino si kamai tawba khopa haina moina adum haibire adum settle tawre hoji ti khole hana sigumasi adum matam gi oiba ai adum paw lawraga adum ai adum halitana ai adum paw lawjeiba yumwom gi kaino si situation ji khudak ki oiba ina kari thoi hana hoi bill khara yamna thiba yai ai sida lairaga ai mobile gi data bill khara yam thiba yai dollar chama mi hengalakpa yai chani hengalakpa yai adu oiraga su aduna hekta yumda phone tawo tokpa paw lawdabdudi adudi ai gi oina di aina lalledana adudi aina du tawda daragadi paisa du khuta uba yade si matang hidadi mental support haibam lei moral support haibam lei mi singdu thauga piba haibam lei khundu da mi tarana front line da lepaga khun nga ka dawri ni adudi mang da changi ba kangu du su handorakani na atatai gi type ta khallaga aduna moida su thauga piba daga lei adai aduga hawjiki oina di akoi masida Manipur mirabu yengbiriba adagi mapanda laibiriba to Europe da lairiba Asia da lairiba adagi North American da lairiba Africa da lairiba mayambu thagatai adagi masakta ai site gi su haininga letana oza promopu aibu hariba discussion sida guest oina tawbirgoi dama ai hanan thagatai si har tham thank you tasengna khoi matam su yamdre na mi pung ama minute kunthra da lo shaning mane adu hojik su leidi minute hojik kana kun taret kun hundoi haitar ya 1 hour and 23-24 yore mathang da ajana bo kisho da lakse ke ko akoi khar samlap na haitar closing remark oina khajitang thambira mu tawbata wo ina harisini akoi meki magai da ge su hotna jaba ya ba kam hotna rakhigani aduga loina na individual ona su sum mayama asum ka haitar akoi masa na khangna chana ba authority bo oiro natragana MLA bo oiro natragana akoi local ka haitar akoi minister bo oiro natragana india ge any mafamda leiba IPS officer bo oiro CS officer any kano sing si koi kano di chum chasan na ko to asigi kano sing si akoi sum koi kano tawrage
to kona kano tawrasi mathangda koi ateisu hena koi mirror da natabida koi online da nataba koi group da nenaba yaba kama koi na kini to to aside da koi chum cham na koi Canada da chu tumina leite khaji khara tang or koi ngam jaba khara tang or tawri habda adu tang mayam da khangan janing bani adugi khulong chab do lawjabani aduna last oina kai haita ko koi myam da amasung tari ba mayam amasung koi Canada leidi ba mayam da kari habining ba aduga loina koi imungda yumda haktengnana thengnariba awana nangiba akoigi sinau imai ben ahalaman ponoma pustu su kari haibiningba Canadian kanogi makai dagi oina asum thabiram naba thank you Manipur Mirror bo haninga letan thagar chari Manipur Mirror nang si lowi ba thodang sima one of the kano mani mateng mani haitare koi khana dana nena dana mayamda knowledge share to riversisu masisu mateng mani ai na han thamjari thank you very much matung da su am toina sinmanga boy biu matangda aina haji ke baduni akoi hoji ki di akoi khanga chanabagi through akoi anakpada lekai da imanabada mating pangbasi ahanbada top priority na thamsi adu mathang tarakpada akoi hai baduni akoi make ki back home hari makoi lehori yum de lehori ba singbu mating pangba thawat piba adugumbagi chanabi si adum hawbadagi dum taw lakpanina handaki thawdusu soidna dum tarakani hojik we are in the discussion adu ek loibaga he akoi finalize tarapaga kanada pcg kanada sinesigi haibagi kano ma lakhini adu hek lakpa matamda akoi punama soidna akoi gi asida lejari basing nasu agam mateng pangjarakani adubo aroibada aina hajining badi akoi shanti pami khana chenabana phaba karisu aporokpa leiroi adum mi खनरगा चेनरगा युम्बै थारगा करिनो अफाव पुरकदुसी मसिकी थबकसी खुदक्ता लेप्सी अखोई शान्ति क्रमना जंगसिनसिगी हाइबगी अदोमदा अखोई पुनिङ वाखन फाथरे हायरगा अखोई चखुटपगी लमिरोमदा मांगिन मांग जंगसिनसी हाइबा वाखमजि थमजरगा पुनपु खुरुमजरी thank you koi matam sulo selector aduga oja anantagi ke network si khara din wate do su khajitang sum ta bade jay aduga khajna koi gi sound se koi khara ken oina ta ba adugi ni da aduna sum aroi boina wahai khajitang thambiram koi jam nungai jere ngasi koi Manipuri Mirror gi mai degi conversation da na shram report amasang inau ko thagateri aduna nungai da wahai la ida karigo foi nga pang leisu mayam nga piu jengbiri man ado is pamjei bar pamjede ashitani aina hajaning ba ado next make ki thopubiri ba executive member president secretary mayam akai advisor jawradana kari to jaba ashe koi mathang da buji koi ki tawgadu di khara tawre usi se tawri future da so ko tawjani ashitani hajaning ba thank you so much to all of you ashini ngasigi akoigi yamna kai hate chireba matam sida nongmani gi preparation da kaimta haina da bida koi sum mayam si tanaraga aina sum ngasi tangpham silawra hatre koi weekend hadra koi gi Canada gi oina North America na Sunday si off ni mayam gi aduna karitang matam silawra ga koina ngasigi keno koi discussion haita ngasigi discussion si hodokcha bani aduga loina na akoi sida leiriba mayam sing si kana go moin hakteng na sokpa mayam si tabina si koi Russiachand khakta na te sumaina imung manung yaw na sokpa awana taba lekhidaba yawba mayam su leiri thamoi sengna nungaijate amadugi awaba phongdokchari aduga loina na mapanda leiraga su akoi gi wakhanda akoi na ngamjaba kharadi akoi su kariguma kharatang tawjage hana lepi habdu asigi discussion asina proof ni tawbatabu mayam na si jamna provoking oi bongong da kai haita comment pirakpa kantakpa di yawi adu ga akoi na du mayam da khar nungai ta banina ka akoi na mayam ju phongdokchadre chumi isa da taraga de akoi su nungai pham thokti tawto adugi reaction no kong akoi na mu halluraga de aduge hena wathok to hena chawra kadai na kala duna sigi si khara ena manung do na thamjanjabani nungai tabagi marak sidai sida nungai ba paw haibu akoi Manipuri ama oina ngasi kan koi gi international film festival amada akoi Manipuri gi yamna chawthok chiningai oiraba aribam Syam Sharma mahaki film mama akoi kana classic cinema haita classic cinema oina adugi keno oina
ꯀꯩꯅꯣ ꯐꯪꯕ ꯃꯐꯝ ꯑꯃ ꯐꯪꯕ ꯍꯥꯏꯕꯗꯤ ꯑꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯆꯤꯔꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯈꯛꯇ ꯅꯠꯇꯅ ꯑꯋꯥꯕ ꯃꯔꯛꯁꯤꯗꯁꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯀꯌꯥꯁꯨ ꯂꯩ ꯃꯗꯨꯕꯨꯁꯨ ꯑꯩꯈꯣꯏ ꯁꯟꯗꯣꯛꯁꯤ ꯈꯔ ꯄꯣꯖꯤꯇꯤꯚ ꯈꯔ ꯊꯤꯡꯀꯤꯡ ꯍꯥꯏꯇꯥꯔꯦ ꯑꯋꯥ ꯑꯅꯥ ꯇꯥꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕꯗꯁꯨ ꯑꯋꯥ ꯑꯅꯥ ꯈꯨꯜꯂꯛꯀꯤ ꯑꯃꯁꯨꯡ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯑꯃꯁꯨꯡ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯃ ꯅꯪꯕꯤꯔꯛꯀꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕꯗ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯗ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯁ꯭ꯄꯣꯔꯠꯁꯇ ꯍꯥꯏꯇꯥꯔꯦ ꯁ꯭ꯄꯣꯔꯠ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯁꯤ ꯑꯩꯈꯣꯏ ꯁꯨꯝ ꯆꯪꯁꯤꯟꯖꯒꯅꯤ ꯂꯤꯇꯔꯦꯆꯔꯗ ꯑꯃꯗꯤ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯥꯏꯟꯁ ꯑꯦꯟ ꯇꯦꯛꯅꯣꯂꯣꯖꯤꯗꯁꯨ ꯑꯅꯧ ꯑꯅꯧꯕ ꯀꯌꯥ ꯑꯃ ꯂꯥꯛꯏ ꯇꯣ ꯑꯁꯤꯗꯩꯁꯤꯗ ꯑꯁꯤꯒꯨꯝꯕ ꯆꯤꯔꯕ ꯃꯇꯝꯁꯤꯗꯁꯨ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯁꯨꯝ ꯅꯤꯡꯍꯟꯅꯗꯅ ꯍꯣꯠꯅꯖꯅꯤꯡꯉꯤ ꯍꯣꯠꯅꯖꯈꯤꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯇꯨꯡꯗꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯔꯨꯛ ꯌꯦꯡꯕꯤꯒꯗꯕ ꯃꯌꯥꯝꯗ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯉꯥꯡꯖꯕꯗ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯁꯤꯗꯩꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯊꯦꯡꯛ ꯌꯨ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ